ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯔꯦꯝꯕꯤꯒꯤ ꯂꯨꯍꯣꯡꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯂꯥꯏꯔꯕ ꯌꯨꯝ ꯑꯗꯨꯗꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯐꯝꯖꯥꯎ ꯑꯗꯨꯗꯅ ꯂꯥꯏꯔꯕꯤ ꯁꯈꯤꯇꯣꯝꯕꯤꯅ ꯌꯥꯝꯅ ꯋꯥꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯄꯨꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯁꯅꯥꯔꯦꯝꯕꯤꯅ ꯑꯍꯜꯅꯤ, ꯂꯥꯡꯂꯦꯟꯅ ꯌꯥꯏꯃꯅꯤ, ꯑꯗꯨꯒ ꯊꯣꯏꯕꯅ ꯅꯨꯄꯥ ꯃꯊꯟꯇꯅꯤ꯫ ꯊꯣꯏꯕꯗꯤ ꯈꯔ ꯄꯤꯛꯂꯤ꯫ ꯁꯈꯤꯇꯣꯝꯕꯤꯒꯤ ꯈꯨꯏꯊꯔꯕ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯅꯥꯔꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯁꯅꯥꯔꯦꯝꯕꯤ, ꯅꯧꯄꯥꯁꯦ ꯇꯨꯝꯅꯤꯡꯂꯝꯂꯅꯤ꯫ ꯅꯪꯅ ꯑꯃꯨꯛꯇ ꯇꯨꯝꯕ ꯊꯦꯝꯕꯤꯔꯨꯆꯣꯗꯅ꯫ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯁꯨ ꯇꯨꯝꯅꯤꯡꯂꯕ ꯃꯥꯜꯂꯤ." ꯁꯅꯥꯔꯦꯝꯕꯤꯅ, "ꯂꯥꯡꯂꯦꯟ, ꯅꯈꯣꯏꯕꯨ ꯇꯨꯝꯅꯤꯡꯂꯕꯣ?" "ꯏꯆꯦ, ꯇꯨꯝꯅꯤꯡꯗ꯭ꯔꯤꯗ." ꯁꯈꯤꯇꯣꯝꯕꯤꯅ, "ꯑꯗꯨꯗꯤ ꯐꯔꯦ꯫ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯗ ꯅꯃꯥ ꯑꯩꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯒꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯎꯀꯣ꯫ ꯈꯠꯅꯕ ꯌꯥꯗꯦ꯫ ꯅꯆꯦꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤꯀꯣ꯫ ꯅꯆꯦꯕꯨ ꯅꯃꯥꯃꯛꯅꯤ ꯈꯟꯒꯗꯕꯅꯤ꯫ ꯅꯆꯦꯒꯤ ꯃꯊꯛꯇ ꯋꯥ ꯑꯃꯠꯇ ꯍꯪꯒꯠꯅ ꯈꯨꯝꯕ ꯌꯥꯗꯦ." "ꯏꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯏꯃꯥꯒꯤ ꯋꯥꯁꯦ ꯅꯆꯥ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯈꯛ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯣ?" "ꯑꯉꯥꯎꯕꯤ, ꯏꯆꯥꯁꯤꯡꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ? ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯁꯅꯥꯔꯦꯝꯕꯤ, ꯅꯣꯡꯗꯝ ꯊꯤꯔꯕꯤ ꯑꯩꯅ ꯏꯆꯥꯁꯤꯡꯕꯨ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯗꯨꯃꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯏꯆꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯃꯥ ꯑꯩꯗꯤ ꯆꯠꯄ ꯇꯥꯔꯦ." "ꯏꯃꯥ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯅꯨꯕ꯫ ꯏꯃꯥꯒꯤ ꯋꯥꯍꯩꯗꯣ ꯅꯆꯥ ꯑꯩ ꯇꯥꯕ ꯉꯝꯖꯗꯤꯌꯦ꯫ ꯅꯆꯥ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯁꯤꯗꯤ ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯀꯔꯤꯁꯨ ꯂꯩꯕ ꯑꯅꯥꯕ ꯅꯠꯇꯦ꯫ ꯁꯣꯏꯗꯅ ꯐꯒꯅꯤꯌꯦ꯫ ꯈꯖꯤꯛꯇꯪ ꯅꯥꯕꯁꯤꯗ ꯑꯅꯥ ꯆꯩꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯃꯥꯟꯖꯗꯦ ꯏꯃꯥ꯫ ꯅꯆꯥ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯃꯤꯟꯅꯈꯤꯒꯗꯣꯏꯅꯤ." ꯏꯃꯥꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯃꯇꯝ ꯀꯨꯏꯔꯦ꯫ ꯆꯍꯤ ꯀꯌꯥꯁꯦ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯏꯃꯥꯅ ꯐꯃꯨꯡ ꯑꯁꯤꯗ ꯀꯨꯟꯗꯨꯅ ꯍꯦꯛ ꯂꯩꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯪꯅ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯊꯥꯛꯂꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯅꯧꯔꯤꯕꯤ ꯏꯆꯥ ꯅꯪꯅ ꯑꯁꯨꯛ ꯋꯥꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯍꯣꯠꯅꯔꯒ ꯅꯃꯥ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ? ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯕ ꯊꯕꯛ ꯑꯁꯤꯕꯨ ꯏꯃꯥ, ꯊꯕꯛ ꯁꯨꯕꯕꯨ ꯀꯌꯥꯝ ꯋꯥꯒꯗꯧꯔꯤꯕꯒꯦ? ꯁꯦ, ꯅꯆꯥ ꯑꯩ ꯀꯔꯤꯁꯨ ꯋꯥꯗꯦ꯫ ꯏꯃꯥꯕꯨ ꯀꯟꯅ ꯂꯥꯌꯦꯡꯒꯅꯤꯌꯦ꯫ ꯏꯃꯥꯅ ꯅꯥꯕ ꯐꯕ ꯃꯤꯀꯨꯞ ꯑꯗꯨꯅꯤ ꯅꯆꯥ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯏꯃꯥ, ꯋꯥ ꯍꯥꯏꯒꯗꯕ ꯌꯥꯝ ꯂꯩ꯫ ꯅꯅꯥꯎ ꯅꯨꯄꯤꯒ ꯅꯧꯄꯥꯒꯁꯦ ꯑꯃꯨꯛꯇ ꯇꯨꯝꯕ ꯍꯥꯟꯅ ꯊꯦꯝꯕꯤꯔꯨꯆꯣ." ꯁꯅꯥꯔꯦꯝꯕꯤꯅ ꯃꯅꯥꯎꯅꯨꯄꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯏꯕꯕꯨ ꯄꯨꯁꯤꯟꯕꯤꯗꯨꯅ ꯇꯨꯝꯕ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ, ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ꯫ ꯁꯈꯤꯇꯣꯝꯕꯤꯅ, "ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯅꯪꯅ ꯅꯃꯥ ꯁꯛꯅ ꯆꯦꯠꯅ ꯅꯥꯀꯣꯜꯂꯛꯎꯀꯣ꯫ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯍꯟꯗꯅ, ꯃꯤꯒꯤ ꯃꯤꯅꯧ ꯆꯪꯍꯟꯗꯅ ꯅꯪꯅ ꯉꯝꯅꯕ ꯌꯣꯛꯂꯛꯎ꯫ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯂꯩꯔꯤꯉꯩ ꯅꯆꯥꯒꯤ ꯏꯐꯝꯗ ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯑꯋꯥꯕꯁꯨ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯏꯃꯥꯗꯒꯤ ꯍꯦꯟꯕꯕꯨ ꯃꯐꯝ ꯀꯩꯗꯒꯤ ꯂꯧꯔꯨꯒꯅꯤ? ꯏꯃꯥꯒꯤ ꯁꯅꯥꯔꯦꯝꯕꯤ, ꯅꯃꯥ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯄꯥꯕꯨꯡꯗꯣ ꯇꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯣ ꯍꯥꯏꯅ ꯈꯨꯠ ꯈꯠꯇꯨꯅ ꯇꯣꯏꯅ ꯀꯧꯏ꯫ ꯈꯪꯗ꯭ꯔꯦ, ꯏꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯏꯃꯥ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯅꯨꯕ꯫ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯣ? ꯏꯆꯥꯁꯤꯡꯕꯨ ꯆꯦꯠꯅ ꯅꯥꯀꯣꯟꯗꯨꯅ ꯂꯩꯕ ꯄꯥꯝꯖꯩ, ꯑꯗꯨꯕꯨ ꯊꯥꯖꯗ꯭ꯔꯦ ꯄꯨꯟꯁꯤ ꯑꯁꯤꯅ ꯌꯥꯆꯪꯂꯛꯄ ꯑꯁꯤꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯝꯁꯤꯟꯈ꯭ꯔꯕ ꯂꯝꯕꯤ ꯑꯁꯤꯗ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥꯗꯤ ꯆꯠꯄ ꯇꯥꯔꯦ꯫ ꯅꯅꯥꯎꯒ ꯅꯧꯄꯥꯒꯁꯤꯕꯨ
ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗꯨꯅ ꯄꯂꯦꯝꯅ ꯃꯥ ꯑꯩꯅ ꯅꯪꯕꯨ ꯊꯕꯣꯝ ꯇꯔꯥ ꯅꯥꯎꯄꯗꯨꯅ ꯄꯣꯛꯆꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯁꯛꯎꯀꯣ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯇꯩ ꯀꯅꯥ ꯂꯩꯇꯦ ꯑꯄꯣꯛꯄ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯅꯆꯥ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯄꯟꯊꯧ ꯃꯥꯕꯨ ꯀꯥꯏꯅꯈꯤꯕꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯄꯂꯦꯝ ꯅꯪꯕꯨ ꯑꯃꯨꯛ ꯁꯦꯠꯅꯔꯕꯗꯤ ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯏꯃꯥ ꯅꯪ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯂꯩꯕ ꯅꯠꯇꯦ ꯏꯃꯥ ꯌꯥꯎꯗꯅ ꯅꯆꯥ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯖꯔꯣꯏ ꯏꯃꯥꯒꯤ ꯐꯤꯖꯤꯗ ꯅꯆꯥꯁꯤꯡꯕꯨ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯊꯝꯕꯤꯌꯨꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯆꯤꯡꯊꯗꯨꯅ ꯀꯞꯃꯤꯟꯅꯩ ꯁꯈꯤꯇꯣꯝꯕꯤꯁꯨ ꯀꯞꯄꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯈꯪꯖꯔꯤ ꯅꯃꯥꯕꯣꯛꯈꯣꯏ ꯅꯗꯣꯝꯆꯥꯍꯣꯏꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯃꯈꯣꯏꯁꯨ ꯅꯪꯒꯤ ꯅꯃꯥꯒꯨꯝꯕꯅꯤ ꯃꯈꯣꯏꯅꯁꯨ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯩꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯐꯝꯗꯒꯤ ꯏꯃꯥꯅ ꯂꯥꯞꯅ ꯇꯥꯞꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯒꯅꯤ ꯀꯜꯂꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯖꯔꯣꯏ ꯑꯁꯨꯝꯅ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯍꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯑꯣꯏꯁꯤꯜꯂꯛꯏ ꯁꯅꯥꯔꯦꯝꯕꯤꯁꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯈ꯭ꯔꯦ ꯁꯈꯤꯇꯣꯝꯕꯤꯁꯨ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯔꯦꯝꯕꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ ꯃꯃꯥꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯂꯛꯏ ꯃꯃꯥꯒꯤ ꯑꯃꯣꯠꯄ ꯐꯤ ꯈꯔ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯄ ꯆꯪꯂꯛꯄꯅꯤ ꯃꯃꯥꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯑꯗꯨꯕꯨ ꯎꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯅꯍꯥꯟ ꯃꯈꯩ ꯎꯕ ꯁꯛꯇꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯌꯦꯡꯉꯤ ꯏꯪꯇ꯭ꯔꯤꯛ ꯏꯪꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯈꯪꯂꯦ ꯃꯁꯥꯁꯤꯗꯤ ꯎꯟꯃꯨꯛ ꯏꯪꯂꯤꯗꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯃꯁꯤꯕꯣ ꯏꯃꯥ ꯁꯦ ꯁꯣꯝꯗ ꯈꯔ ꯆꯨꯞꯈꯠꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯈꯔ ꯆꯞꯈꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯆꯞ ꯇꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯤ ꯁꯅꯥꯔꯦꯝꯕꯤ ꯃꯊꯃꯣꯏ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯕ ꯍꯧꯔꯛꯂꯤ ꯃꯃꯥꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯅꯣꯝꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯤ ꯏꯃꯥ ꯁꯦ ꯍꯧꯒꯠꯂꯣ ꯀꯔꯤꯒꯤꯅꯣ ꯅꯆꯥ ꯑꯩꯅ ꯀꯧꯕꯁꯤ ꯐꯥꯎꯕ ꯇꯥꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯃꯤꯠ ꯑꯃꯨꯛꯇ ꯄꯥꯡ ꯁꯦ ꯍꯧꯒꯠꯂꯣ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯏꯈꯩꯅꯨꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯆꯦꯜ ꯑꯗꯨꯅ ꯁꯅꯥꯔꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡ ꯄꯨꯝꯕꯗꯨ ꯏꯆꯥꯎ ꯊꯣꯛꯂꯦ ꯅꯣꯡꯊꯥꯡ ꯈꯣꯟꯖꯦꯜꯗꯒꯤ ꯍꯦꯟꯅ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯅ ꯀꯞꯇꯨꯅ ꯃꯃꯥꯕꯨ ꯍꯤꯛꯅ ꯀꯧꯖꯔꯤ ꯍꯟꯅ ꯃꯃꯥꯕꯨ ꯀꯧꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯈꯤꯗ꯭ꯔꯦ ꯁꯈꯤꯇꯣꯝꯕꯤ ꯁꯤꯔꯦ ꯃꯆꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯁꯅꯥꯔꯦꯝꯕꯤꯅ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯁꯅꯥꯔꯦꯝꯕꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯃꯐꯤ ꯑꯃ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯅꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯇꯣꯝꯕꯤꯅ ꯁꯅꯥꯔꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥꯔꯦꯝꯕꯤ ꯁꯤꯗꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯔꯁꯤꯒ ꯂꯣꯏꯅ ꯍꯣꯜꯂꯝꯈꯣ ꯍꯥꯏꯔꯤ ꯀꯝꯗꯧꯁꯤꯒꯦ ꯃꯇꯝ ꯑꯁꯤꯕꯨ ꯏꯅꯦ ꯃꯝꯈꯤꯔꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯣꯟꯒꯗꯕꯅꯤ ꯊꯨꯅ ꯍꯣꯜꯂꯕꯗꯤ ꯀꯨꯏꯍꯧꯔꯣꯏꯗ ꯌꯥꯝꯕꯁꯨ ꯅꯠꯇꯕꯁꯤꯕꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯠ ꯍꯣꯟꯗꯣꯛꯂꯁꯤ ꯑꯗꯨꯗ ꯁꯅꯥꯔꯦꯝꯕꯤ ꯅꯪꯕꯨ ꯍꯛꯆꯥꯡ ꯀꯥꯏꯗꯣ ꯋꯥꯗ꯭ꯔꯤꯕꯣ ꯏꯅꯦꯗꯤ ꯋꯥꯕꯨ ꯋꯥꯔꯦꯗ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ ꯊꯕꯛ ꯁꯨꯔꯤꯕ ꯏꯅꯦ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤꯗꯤ ꯋꯥꯒꯗꯧꯅꯤ ꯑꯋꯥꯕ ꯑꯗꯨꯕꯨꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯁꯦ ꯏꯅꯦꯅ ꯂꯩꯕꯥꯛꯇꯣ ꯍꯥꯞꯄꯣ ꯑꯩ ꯍꯦꯛꯇ ꯍꯣꯟꯒꯦ ꯍꯣꯏ ꯅꯪꯅ ꯈꯔ ꯊꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯊꯣꯛꯏ ꯏꯅꯦꯅ ꯄꯣꯂꯥꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯍꯥꯞꯄꯤꯔꯛꯂꯒꯦ ꯅꯪꯅ ꯍꯣꯜꯂꯣ ꯑꯌꯤꯡꯕꯤꯗꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯋꯥꯔꯕ ꯃꯥꯜꯂꯤ ꯇꯨ ꯑꯁꯣꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯣꯝꯕꯤꯅ ꯑꯌꯤꯡꯕꯤꯕꯨ ꯀꯧꯏ ꯑꯌꯤꯡꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯆꯪꯂꯛꯏ ꯇꯣꯝꯕꯤꯅ ꯍꯥꯏ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕꯣ ꯇꯥꯗꯅ ꯑꯁꯤꯃꯇꯪꯒ ꯍꯣꯟꯖꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯔꯤ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯐꯠ ꯍꯣꯟꯖꯤꯜꯂꯁꯤꯗꯅ ꯍꯣꯏ ꯏꯆꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯋꯥꯏ ꯍꯥꯏꯕ ꯌꯥꯗꯦ ꯋꯥꯏ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯕꯗꯤ ꯏꯄꯨꯛ ꯑꯁꯦ ꯍꯥꯡꯒꯗꯧꯔꯤꯕꯅꯤ ꯁꯅꯥꯔꯦꯝꯕꯤꯗꯤ
Mabu wadre haibro. Manaunupadumaga bu mabuk thakpa ngamnaba hotnabada mahakki masada awaba amata changdi. Aina leibak ase pilau mahakna hongi hairi. Aso chahi nauna awaba kaya nangliko Sanarembi. Mama aduna naaduna laikiba numit adudagi mahakna mamagi mahut sinduna thabak surakhiban. Sen tanuna mamabu kanna layengjakhibani. Adubu minungsi laitaba mapu mahakna iche sakhi thombido heklau sinduna pubikhida. Lesabi mahakna imung puduna leiri. Matawase yengba ngamdre. Miyoibagi laibakpu kanana tamba ngamgani. Adubu ayingbi Sanarembi asidi atai nupiga khak manadi. Thabak phana kanna surabasu nongmata wai kauba haidi. Yaklaba nungsa marak asida thabak suba tarabasu maithong asida momono ine mabukna phariba. Sanarembi amuk changlai aduga hairei. Ine sida hapo. Hoi hapake. Ayingbi na. Sanarembi aikhoi anina holase. Inesu wari hai. Mahakna leibak ase haplasani. Ayingbiga Sanarembiga na leibak holi somdana langlena maupa nupa aduga loinana thongana leiri. Bangak adu septhaduna lambi aduda yengli. Thoibana hairei. Iche halakti. Lanida. Nahan makai halakpa matamdi kharadi heli. Lambida soidana laamani. Ichegi thoiba yumda oina ngairasi lao. Yade. Sida adum ngaini aidi. Iche halna thabak suba halakpaduda aigi ngamok leirakani hairami. Ai adu ngaikhini. Iche ne soidana leira anise. Ipadi marang mokpani. Yumda oina ngairasi lao. Nangdi phate. Aina chak lami hairasu chak pijade. Iche haldi yam nungshi. Chak su pijai. Aduga ai ngamoksu leibi. Thoibana nungthil aduda chak lami charawangi haina kanna ningai tawbani. Adubo chak leitabana pijaba ngamdre. Thongge hairabasu thongnaba cheng leite. Langlena maupa nupa pusinduna changlakle. Aduga dari aduda phamthai. Thoibana iche na leirakpa ngamokto nangonda pijaroi. Thoiba nangbu nachetul aise karisu nungsidabra. Nangbu sa ina irujabiri. Hiroin kamayam ama subiri basidi. Nungsi. Ado iche haldali hele. Asumna wari sanaringai asida thonganda mache Sanarembi na changlakliba adubu urami. Thoibana iche halae. Asi haiduna machegi manak tamna kanya sensele maduda khudi thiduna uprang uptuda tusele. Sanarembi maupa na adumna tukhiba aduda mathamoi adu pakhatjarami. Mahakso chensele maupa nupabu hugatpi. Thoiba anaba chaina aduna kappi. Sanarembi na se naba pharese. Yupa thoibadi yamna kanmani. Kaimta kapidese. Makuru aduda hubatuna laiba adubo matin thaktuna taisinbi. Thoiba nangmu yamna narabrane. Thoibadi kapna hairei. Iche hal kadai aigi chini matumdi chini matum piro. Sanarembi makut aduda khaw amadi yali. Khaw manung aduda mahakna walakpa cheng kharadi yauri. Adubo maupa nupagi chini matum adubudi mahak leiba ngamlaktre. Thoiba ichene nangi chini matumdo hayeng soidana leiraklage. Se ngasigidi kapato. Yaroi chini matum piyu haibasini. Aidi yaroi haisini. Asi haiduna makhong makut adu kauduna kappi. Langlena hai. Thoiba se kapano. Aikhoi ani sanarurasi lao. Sananingde kaisu. Aigi chini matum piyo. Sanarembi na. Ichena nangi chini matumdo leiba kauramle. Hayeng soidana leiraklage. Ngasigidi ichena chak oina thongbirage. Masida thoibana hai. Aina ngasai chak chage haibada ichena pijadriba. Langlen
ꯅꯪꯗꯤ ꯀꯔꯤꯒꯤ ꯊꯣꯏꯕꯕꯨ ꯆꯥꯛ ꯄꯤꯖꯗ꯭ꯔꯤꯕ? ꯏꯆꯦ, ꯊꯣꯏꯕꯅ ꯆꯔꯥ ꯋꯥꯟꯒꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯕ, ꯑꯗꯨꯗ ꯆꯥꯛꯁꯨ ꯑꯃꯇ ꯂꯩꯔꯝꯗ꯭ꯔꯕ, ꯊꯣꯡꯒꯦ ꯍꯥꯏꯔꯕꯁꯨ ꯆꯦꯡ ꯂꯩꯇꯕ꯫ ꯁꯅꯥꯔꯦꯝꯕꯤ ꯃꯃꯥꯏ ꯑꯗꯨ ꯃꯛꯁꯤꯟꯈꯤ, ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯆꯦ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯔꯝꯂꯅꯤ, ꯀꯗꯥꯏ ꯈꯥꯎꯗꯣ, ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯂꯒꯦ꯫ ꯌꯥꯗꯦ, ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ꯫ ꯏꯆꯦꯅ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏꯕꯨ ꯋꯥꯍꯜꯂꯣꯏ꯫ ꯏꯆꯦ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯦꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯄ, ꯍꯜꯂꯛꯑꯒ ꯆꯥꯛꯁꯨ ꯊꯣꯡꯕ, ꯑꯗꯨ ꯂꯣꯏꯔꯒꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯐꯤ ꯑꯃꯨꯛ ꯁꯥꯕ꯫ ꯏꯆꯦ, ꯅꯅꯥꯎ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯅꯣ? ꯍꯩ, ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇꯅꯤ꯫ ꯏꯃꯥ ꯅꯈꯣꯏ ꯄꯨꯝꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯏꯈꯨꯠꯇ ꯁꯤꯟꯅꯔꯝꯃꯅꯤ꯫ ꯏꯆꯦꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯍꯜꯂꯣꯏ, ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯊꯧ ꯍꯥꯏꯕꯕꯨ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯧꯄꯥ ꯑꯁꯤꯇꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯕ ꯑꯁꯤꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯦꯝꯕꯤꯅ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ, ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯃꯆꯦ ꯍꯟꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯩꯅꯥꯛ ꯑꯗꯨꯗ ꯐꯝꯊꯩ꯫ ꯁꯅꯥꯔꯦꯝꯕꯤꯅ, ꯅꯪꯕꯨ ꯏꯪꯕ꯭ꯔꯣ? ꯏꯪꯉꯦ, ꯃꯩ ꯇꯦꯛꯀꯦ꯫ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯁꯨꯞꯇꯨꯅ ꯂꯨꯝꯅ ꯅꯆꯦꯒ ꯂꯩꯌꯨ ꯆꯣꯗꯅ꯫ ꯇꯜꯂꯤ ꯀꯩꯁꯨ, ꯃꯩ ꯑꯣꯏꯅ ꯇꯤꯛꯀꯦ꯫ ꯍꯣꯏ, ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕ ꯆꯥꯅꯤꯡꯒꯦ? ꯃꯁꯤꯗ ꯊꯣꯏꯕꯅ ꯁꯠ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨꯔꯣ, ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ꯫ ꯉꯁꯥꯏꯅꯦ ꯑꯩꯅ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯆꯠꯄꯗ ꯃꯈꯣꯏ ꯃꯃꯥꯅ ꯉꯥ ꯊꯣꯡꯕꯗꯣ ꯑꯩꯉꯣꯟꯗ ꯏꯟꯕꯤꯔꯤꯕ, ꯌꯥꯝꯅꯗꯤ ꯄꯤꯖꯔꯛꯇꯦ, ꯑꯩ ꯄꯨꯛ ꯊꯟꯗꯦꯕ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯉꯥ ꯊꯣꯡꯁꯤꯀꯣ? ꯍꯣꯏ, ꯏꯆꯦꯅ ꯊꯣꯡꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ, ꯅꯪ ꯑꯃꯨꯛꯇ ꯁꯤꯗ ꯂꯥꯛꯑꯣ꯫ ꯂꯥꯡꯂꯦꯟꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ, ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ꯫ ꯏꯆꯦ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯧꯄꯥ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯖꯅ ꯁꯦꯟꯅꯧ ꯍꯥꯏꯕ ꯅꯠꯇꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯩꯀꯥꯏ ꯀꯣꯏꯍꯜꯂꯤꯕ? ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯀꯔꯤꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯃꯇꯧ ꯎꯠꯍꯜꯂꯨꯔꯤ? ꯅꯪꯕꯨ ꯀꯩꯗꯧꯔꯒ ꯂꯩꯕꯒꯦ? ꯏꯆꯦ, ꯑꯩꯅ ꯃꯅꯤꯡꯗ ꯊꯕꯛ ꯈꯔ ꯇꯧꯔꯤꯉꯩ ꯎꯍꯧꯗ꯭ꯔꯦ, ꯃꯇꯨꯡꯗ ꯑꯩ ꯇꯧꯗꯅꯕ ꯍꯥꯏꯔꯒꯦ꯫ ꯑꯉꯥꯡꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ, ꯅꯪꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯏꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯑꯩꯉꯣꯟꯗ ꯅꯈꯣꯏꯕꯨ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯅꯤꯗꯅ ꯃꯕꯨꯛ ꯊꯜꯍꯜꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯅꯤ꯫ ꯅꯪꯁꯨꯅꯤ, ꯀꯅꯥꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯂꯧꯕ ꯅꯤꯕ ꯌꯥꯔꯣꯏꯀꯣ? ꯍꯣꯏ ꯏꯆꯦ꯫ ꯁꯅꯥꯔꯦꯝꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯔꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯊꯣꯏꯕꯗꯤ ꯃꯈꯣꯏꯅ ꯆꯥꯛ ꯈꯛ ꯆꯥꯗꯦ, ꯃꯆꯦ ꯍꯜꯅ ꯆꯥꯛ ꯑꯗꯨꯝ ꯏꯟꯕꯤꯕꯅꯤ꯫ ꯁꯅꯥꯔꯦꯝꯕꯤꯅ, ꯊꯣꯏꯕ, ꯅꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯎꯀꯣ, ꯍꯟꯗꯛꯀꯤ ꯆꯥꯛꯈꯨꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯁꯤꯗ ꯊꯣꯏꯕꯅ ꯃꯌꯥ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯏ꯫ ꯁꯅꯥꯔꯦꯝꯕꯤꯅ ꯆꯥꯛ ꯏꯟꯁꯤꯟꯕꯤ, ꯊꯣꯏꯕꯅ ꯍꯥꯎꯅ ꯆꯥꯏ꯫ ꯆꯥꯛꯇ ꯉꯥꯟꯕ ꯑꯂꯨꯒ ꯊꯨꯝꯒ ꯇꯣꯠꯂꯒ ꯆꯥꯛ ꯆꯥꯕꯁꯤ ꯊꯣꯏꯕꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯁꯅꯥꯔꯦꯝꯕꯤꯅ, ꯑꯃꯒꯁꯨ ꯏꯜꯂꯛꯑꯒꯦ, ꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯎꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯆꯥꯛ ꯏꯟꯕꯤꯔꯤ꯫ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯍꯌꯦꯡꯗꯤ ꯉꯥ ꯊꯣꯡꯕꯤꯌꯨꯀꯣ꯫ ꯊꯣꯡꯗꯣꯏꯅꯤ, ꯏꯆꯦꯅ ꯉꯥ ꯊꯣꯡꯒꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯔꯦꯝꯕꯤꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯧꯄꯥ ꯅꯨꯄꯥꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯂꯣꯟꯅꯕꯤ ꯃꯅꯦ ꯏꯕꯦꯂꯩꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ꯫ ꯏꯕꯦꯂꯩꯅ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯂꯥꯡꯂꯦꯟ, ꯅꯆꯦꯗꯤ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯥ? ꯍꯣꯏ ꯏꯅꯦ, ꯆꯠꯈꯤꯌꯦ꯫ ꯁꯦ, ꯏꯅꯦꯅ ꯉꯥ ꯃꯆꯥ ꯑꯃ ꯄꯨꯔꯛꯄꯅꯤ, ꯁꯦ, ꯃꯁꯦ ꯂꯧꯁꯤꯜꯂꯨ, ꯊꯣꯡꯂꯒ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧ꯫ ꯏꯅꯦ, ꯏꯆꯦꯅ ꯉꯥ ꯄꯤꯌꯨ ꯍꯥꯏꯔꯝꯕ꯭ꯔꯥ? ꯍꯥꯏꯔꯝꯗꯦꯗ, ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯣꯛꯄ ꯄꯨꯈ꯭ꯔꯤ ꯑꯃ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕꯗꯣ, ꯏꯁꯤꯡꯗꯣ ꯀꯪꯁꯤꯜꯂꯛꯄꯗꯒꯤ ꯏꯁꯤꯠꯂꯨꯕꯅꯤ, ꯃꯗꯨꯗ ꯉꯥ ꯈꯔ ꯐꯥꯔꯛꯄ, ꯅꯈꯣꯏꯕꯨ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯤ, ꯍꯣꯔꯦꯟ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯃꯤꯟꯅꯧ꯫ ꯂꯥꯡꯂꯦꯟ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯏ꯫
Ibelaisu sakre Langlena nga adubu makhunna paiduna maupa nupa Thoibada utli. Thoiba, sibu kaino? Thoibana harauna. Sidi nga ni, aya. Aikhoigi nga leire. Iche, si aikhoigi nga natra. Aikhoigi ni, aikhoigi. Sise thongduni. Nangbu nga thongba chagadra. Chagani. Iche, nga thongurase. Hoi, lao. Aikhoi anina thongurase. Asumna harauna makhoi ani chakhumda changkhirami. Langlena nga adubu semduna haiboi haiteboi thonglami. Mahakna mabukningda khalli. Phareda, nasidi tan chare. Ipa Thoibana nga chaningi haina hairak ibase. Phana kuirabani. Ichenasu leiduna pizaba ngamde. Aina haujikti phajana thongli. Chak thongbasu loire. Hore ichena halaklaga haraurani. Thoibana, Iche, ai chak lami. Ai chak charagi. Thoiba, nangbu chak yamna lamlabrane. Yamna lami. Iche haldo halani. Halapa matam oiri. Iche ga punna chaminase. Yade. Aidi hauji charani haribasini. Nangi ningai sidi bako. Hoi. Iche chak thibirage. Aduda phamuko. Asi haiduna chak adubu khara khaidok pire. Insang adusu khara haptok pire. Thoibana. Hauni ye sidi. Iche, aidi chak yamna chadoni ko. Hoi. Chak mayam ama leirise. Iche inbirake. Langlena chak adubu chakhom taduna maupa nupabu inbiri. Ani ahum inbata ngari tanja asida sanarembi su makhutta khaw ama yanduna changlai. Manaw nupiga maupa nupaga na tawriba dubu uri. Sanarembi na hai. Thoiba, nangdi chak charabo. Langlena khummi. Chak lami haiduna ningai adum tawduna leiraba. Aduda aina oina hekta thonglaba. Nangna thongle haiba. Iche halakpa ngairamu yadro. Ichena adum thongadawba siba. Thoiba, nachetona kari insang thongbirinu ne. Thoibana khummi. Nga thongbiriba. Nga thongba haiba. Manaw nupida onsinduna hairei. Langlen, nga leiduna thongliba. Hayuni. Kanagi mapot maran huraluge nangbo. Yum asida phajana leiramu haina hairaga karigina. Nangna migi mapot maran hurama chatliba. Nangna su yamna haina tanaba yadriba sibu karigino. Iche, nga se huraluba nati nga saido. Wahai asi haiba loidringai sanarimbina. Nga saido hurama chatlui natra. Lairabi nachena ngasi phawada. Nangbu chara phawadi helandriba natra. Nangise leikai miyama manga sida nacheba yoliba natra. Hayo, nang kayamu yamna migi mapot maran chaningi. Aina kayamu yamna nangbu pizai pithaktrabage. Ngasi phawba leirakpa sida aina kana amatadagi cheng khuyaba phawba nirudri. Aduga nangna ngasi nang tahalaga phagadabani. Sanarembi magi mabukning aduda manaw nupi Langlenbu saurami. Lairabi magi ijatpo leikaida yoli haina khalami mabukningda phawriba asawba aduna maram oiduna manaw nupi Langlenbu makhubak aduna phurami. Nangna aibu usitribase karigino. Ayese nangi nachinatabra. Aini kai phiru khumbadubra nangna pamlibase. Aini nangonda sumna tawganu haina hanjin haiba natra. Huranbi nangdi aigi naw natrabane. Asi haiduna kapchairami tanja aduda ibelai changlai. Chakhum aduda oiramliba phibam adubo mahaksu uri. Sanarembi kari tawnaragi nakhoibo ha nati. Nanaw nupi sibu phubiriba sibu nangi sibu. Sanarembi na khumi. Ine Lesabi aina thabak suduna sen tanduna makhoi anibu thakpa sina makhoi gi maningdi thungan mangamdi. Charatabu hendrabadi haini hotnaringai nongmata ahauba insang amata pizaba ngamde. Phajaba phirot amata thonbiba ngamde. Mahakna mache aibu leikai mi amamangda yonaba hotnari. Yamna phattaba angang mase. Nati Langlena kari tawramlabage se amukta mayek sengna hayu. Tu mingondagi nga huranduna thonglamliba seni.
ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯝ ꯌꯥꯝꯅ ꯍꯦꯟꯗꯧꯔꯤꯃꯁꯦ꯫ ꯏꯕꯦꯂꯩꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯔꯦꯝꯕꯤ, ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯅꯪꯕꯨ꯫ ꯁꯦ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯑꯩꯅ ꯉꯁꯥꯏ ꯅꯅꯥꯎ ꯂꯥꯡꯂꯦꯟꯗ ꯉꯥ ꯑꯁꯦ ꯊꯣꯡꯂꯒ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯉꯥ ꯍꯨꯔꯥꯜꯂꯨꯕ ꯅꯠꯇꯦꯅꯦ꯫ ꯍꯥ? ꯏꯅꯦꯅ ꯄꯤꯔꯝꯕ ꯍꯥꯏꯕ? ꯁꯅꯥꯔꯦꯝꯕꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯊꯔꯛꯏ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯍꯤ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯤ꯫ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯤꯕꯨ ꯐꯨꯔꯨꯕ ꯃꯈꯨꯕꯥꯛ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯦ꯫ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ, ꯏꯆꯦꯒꯤ ꯂꯥꯡꯂꯦꯟ, ꯏꯆꯦ ꯂꯥꯜꯂꯦ꯫ ꯑꯩꯅ ꯏꯅꯥꯎꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯅꯪ ꯏꯆꯦꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯏꯆꯦꯒꯤ ꯈꯨꯠ ꯑꯁꯦ ꯄꯥꯞ ꯆꯦꯜꯂꯕ ꯈꯨꯠ ꯑꯣꯏꯔꯦ꯫ ꯏꯆꯦꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯨꯔꯔꯣꯏꯌꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯏꯕꯦꯂꯩꯅ, ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯃꯤ ꯑꯇꯩꯅ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯟꯅꯈ꯭ꯔꯒꯅꯤ꯫ ꯁꯦ, ꯏꯅꯦꯅ ꯂꯥꯛꯏꯕꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯋꯥ ꯑꯁꯦ ꯍꯥꯏꯔꯨꯔꯕꯗꯤ ꯑꯔꯦꯝꯕ ꯑꯣꯏꯔꯅꯤ꯫ ꯍꯌꯦꯡ ꯑꯣꯏꯅ ꯏꯅꯦꯅ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯏꯅꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯅꯈꯣꯏ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯂꯩ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯞ ꯇꯤꯡꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯣꯏꯕꯗꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈ꯭ꯔꯤ꯫ ꯁꯅꯥꯔꯦꯝꯕꯤꯗꯤ ꯃꯄꯥꯟꯗ ꯂꯩꯕ ꯐꯤꯁꯥꯀꯣꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯔꯤ꯫ ꯐꯤ ꯁꯥꯅ ꯑꯃꯨꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯣ, ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕꯅꯣ? ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯕꯨ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯃꯛꯅ ꯐꯨꯔꯨꯔꯕꯀꯣ? ꯏꯆꯦꯝꯒꯤ ꯂꯥꯡꯂꯦꯟ, ꯅꯪ ꯏꯆꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯆꯩꯊꯦꯡ ꯑꯁꯤꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯈꯣꯏꯅ ꯃꯤꯒꯤ ꯃꯀꯥꯗ ꯇꯪꯖꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯗꯒꯤ ꯏꯆꯦ ꯂꯥꯜꯂꯦ꯫ ꯏꯆꯦꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕ ꯌꯣꯛꯀꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯔꯥꯅ ꯃꯇꯝ ꯐꯥꯎꯕ ꯏꯆꯦꯅ ꯈꯛ ꯄꯤꯖꯔꯣꯏ꯫ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯛꯂꯕ ꯃꯍꯥꯛꯅꯤ ꯃꯈꯥ ꯇꯥꯅ ꯐꯤ ꯑꯗꯨꯕꯨ ꯁꯥꯊꯔꯤ꯫ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯆꯍꯤ 4ꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯊꯣꯏꯕꯁꯨ ꯆꯥꯎꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯦꯝꯕꯤꯒꯤ ꯏꯃꯨꯡꯒꯤ ꯂꯥꯏꯔꯕ ꯐꯤꯕꯝ ꯑꯗꯨꯃꯗꯤ ꯍꯣꯡꯕ ꯀꯧꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯃꯛ ꯑꯋꯥꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯁꯅꯥꯔꯦꯝꯕꯤ ꯑꯃꯗꯤ ꯃꯆꯦ ꯑꯌꯤꯡꯕꯤ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯤ꯫ ꯁꯅꯥꯔꯦꯝꯕꯤꯅ ꯍꯥꯏ, ꯏꯆꯦ, ꯏꯅꯦ ꯇꯣꯝꯕꯤ ꯌꯥꯎꯗꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯍꯥꯛ ꯌꯥꯎꯔꯕꯗꯤ ꯑꯋꯥꯕꯒ ꯑꯃꯠꯇ ꯈꯪꯗꯕꯅꯤ꯫ ꯐꯥꯒꯤ ꯇꯧꯕꯁꯨ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯑꯍꯟꯒꯤꯃꯇꯝ ꯑꯣꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯤ꯫ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯏꯅꯦꯅꯤ꯫ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝꯅ ꯐꯪꯂꯔꯣꯏꯀꯣ? ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯕ ꯑꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ꯫ ꯃꯤꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯣ ꯇꯥꯔꯦꯗ꯫ ꯑꯩꯈꯣꯏꯇꯅ ꯃꯤꯉꯣꯟꯗ ꯀꯥꯏꯔꯨꯗ꯭ꯔꯒ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯏꯕꯦꯝꯃ, ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ꯫ ꯃꯤꯉꯣꯟꯗ ꯆꯒꯠ ꯇꯧꯕ ꯃꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯔꯝꯗꯧꯔꯤꯒꯦ? ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯒꯦ? ꯑꯗꯨꯒꯨꯝꯕ ꯃꯤꯗꯥꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯁꯤꯗꯦ꯫ ꯑꯗꯣ ꯏꯆꯦ, ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯇꯝꯅꯅ ꯃꯤꯁꯛꯀ ꯂꯩꯕ꯭ꯔꯅꯦ? ꯅꯆꯦ ꯑꯩꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ꯫ ꯍꯧꯖꯤꯛꯅ ꯏꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕ꯫ ꯅꯆꯦꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯐꯖꯐꯝ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯧ ꯑꯗꯨꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯀꯣꯏꯏꯟ ꯍꯦꯛ ꯏꯟꯅꯔꯤꯕ ꯃꯥꯕꯨꯅꯤ ꯑꯩꯅ ꯆꯒꯠ ꯇꯧꯕ ꯃꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯣ, ꯇꯥ ꯊꯝꯕꯧ ꯑꯣꯏꯔꯦ꯫ ꯅꯠꯇꯦꯅꯦ ꯏꯆꯦ, ꯊꯥꯏꯅ ꯏꯆꯦꯅ ꯂꯩꯁꯥꯔꯤꯉꯩꯗ ꯇꯥ ꯊꯝꯕꯧꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕꯗꯥꯏꯅꯦ? ꯍꯣꯏ, ꯇꯥꯟꯅꯈꯤ꯫ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ, ꯃꯊꯣꯏ ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ꯫ ꯏꯐꯝꯗ ꯇꯠꯇꯅ ꯅꯨꯡꯁꯤ ꯍꯥꯏꯅ
ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯦꯝꯕꯤ, ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯃꯍꯥꯛꯄꯨ ꯈꯛ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯑꯩ ꯑꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈꯤꯕꯅꯤꯗꯣ꯫ ꯏꯇꯨꯡꯗ ꯅꯨꯄꯥ 5-10 ꯑꯃꯗꯤ ꯀꯣꯏꯏꯟ ꯏꯟꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃꯗ ꯑꯩꯍꯥꯛ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯀꯨꯏꯍꯧꯗꯦ꯫ ꯅꯨꯄꯥꯗꯣ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯐꯖꯅ ꯈꯪꯍꯧꯔꯨꯗ꯭ꯔꯤ꯫ ꯅꯤꯁꯥ ꯑꯗꯨꯅ ꯂꯥꯍꯠꯈꯤꯗꯨꯅ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ꯫ ꯑꯩꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯏꯄꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯛꯏꯕꯁꯤꯅꯤ꯫ ꯑꯗꯣ ꯏꯆꯦ, ꯇꯥ ꯊꯝꯕꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯦꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯤꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯦꯕꯨ ꯅꯨꯡꯁꯤꯔꯤ ꯍꯥꯏꯕ ꯇꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯇꯥ ꯊꯝꯕꯧꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯅꯤ, ꯄꯥꯈꯪ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯨꯍꯣꯡꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯏꯆꯦ ꯅꯪꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯅꯠꯇ꯭ꯔꯅꯦ ꯏꯆꯦ? ꯀꯅꯥꯅ ꯈꯪꯖꯕ ꯄꯣꯠꯅꯣꯗ꯫ ꯃꯍꯥꯛꯀꯤꯁꯨ ꯃꯍꯥꯛꯅ ꯅꯤꯡꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯣ ꯑꯩꯈꯣꯏꯅ ꯎꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯇꯥ ꯊꯝꯕꯧꯅ ꯍꯧꯖꯤꯛ ꯑꯁꯦ ꯅꯪꯒꯤ ꯅꯃꯥꯡꯗ ꯊꯠꯇꯨꯅ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ ꯏꯆꯦ, ꯅꯪ ꯀꯔꯤ ꯈꯨꯝꯒꯅꯤ? ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯈꯤꯗ꯭ꯔꯥ? ꯇꯥ ꯊꯝꯕꯧꯁꯦ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦꯀꯣ꯫ ꯏꯆꯦꯁꯨ ꯅꯍꯥ ꯐꯅ ꯑꯣꯏꯔꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯊꯃꯣꯏꯅꯕꯨ ꯌꯥꯅꯔꯕꯗꯤ ꯗꯣꯡ ꯍꯦꯛꯇ ꯃꯈꯣꯟ ꯊꯣꯛꯍꯟꯁꯦ ꯁꯤꯅꯤ꯫ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯃꯀꯣ, ꯃꯍꯥꯛꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯈ꯭ꯔꯔꯣꯏ꯫ ꯑꯦ, ꯀꯔꯤꯒꯤꯅꯣ ꯃꯗꯨꯗꯤ? ꯅꯠꯇꯦ, ꯁꯥꯔꯤ ꯋꯥꯁꯛꯀ ꯁꯛꯈꯤꯕ ꯂꯩꯈ꯭ꯔꯕ꯭ꯔꯣ? ꯑꯗꯨꯛ ꯍꯥꯛꯅꯒ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯁꯥꯔꯤ ꯋꯥꯁꯛ ꯁꯛꯈꯤꯕ ꯂꯩꯈꯤꯕꯒꯤ ꯅꯠꯇꯦꯗ꯫ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ, ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯏꯃꯪ 2 ꯁꯨꯕ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ꯫ ꯑꯗꯨꯅ ꯁꯅꯥꯔꯦꯝꯕꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯄꯥꯞ ꯆꯦꯟꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯑꯁꯨꯝ ꯏꯄꯥꯝ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯊꯥꯏꯅꯒꯤ ꯋꯥꯅꯤꯗ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ 2 ꯁꯨꯅ ꯑꯣꯟꯕ ꯅꯨꯄꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯃꯁꯤꯗꯤ ꯊꯃꯣꯏ 2 ꯌꯥꯟꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯤꯒꯤ ꯃꯤꯅꯣꯛ ꯀꯤꯔꯨꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯒꯤ ꯋꯥꯗꯤ ꯇꯥ ꯊꯝꯕꯧꯗ ꯂꯩꯍꯧꯕꯅ ꯐꯩ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯠꯇꯦꯅꯦ ꯁꯅꯥꯔꯦꯝꯕꯤ, ꯅꯪꯅ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯃꯥꯏꯅꯀ ꯌꯥꯝꯅ ꯍꯥꯏꯔꯤ꯫ ꯅꯪꯗꯤ ꯀꯝꯗꯧꯕ? ꯁꯅꯥꯔꯦꯝꯕꯤꯅ ꯈꯨꯝꯃꯤ꯫ ꯑꯩꯒꯤꯗꯤ ꯀꯝꯗꯧꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯀꯝꯗꯧꯕ ꯍꯥꯏꯕꯁꯤꯕꯨ ꯏꯆꯦ? ꯏꯁ, ꯈꯪꯁꯤꯟꯅꯗꯕ ꯁꯥꯕꯗꯤ ꯍꯩꯔꯤꯅꯦ ꯅꯪꯁꯨ꯫ ꯅꯪꯒꯤꯗꯤ ꯍꯥꯏꯕꯗꯤꯅꯦ, ꯍꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯍꯥꯏꯕ꯫ ꯃꯁꯤꯗ ꯁꯅꯥꯔꯦꯝꯕꯤꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯏꯆꯦ ꯑꯌꯤꯡꯕꯤ, ꯑꯩꯗꯤ ꯂꯨꯁꯨ ꯂꯨꯍꯣꯡꯂꯣꯏꯗꯕꯗ ꯏꯅꯥꯎꯄꯤ ꯑꯁꯤꯒ ꯏꯅꯥꯎꯄꯥꯒꯕꯨ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯗꯨꯅ ꯂꯩꯔꯗꯕꯅꯤ꯫ ꯍꯣ, ꯅꯪꯒꯤ ꯋꯥꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯀꯣ꯫ ꯅꯪ ꯑꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯁꯨꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯗꯕꯅꯤ ꯈꯪꯉꯨ꯫ ꯃꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ, ꯑꯣꯏꯖꯒꯦꯅ꯫ ꯃꯗꯨꯒꯤꯗꯤ ꯑꯩ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦꯗ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤꯀꯣ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯅ ꯂꯨꯍꯣꯡꯂꯣꯏꯗꯣꯏꯕ? ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯑꯩꯅ ꯅꯃꯥꯕꯣꯛ ꯈꯣꯏꯗꯁꯨ ꯍꯥꯏꯒꯅꯤ, ꯅꯪꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜꯍꯟꯒꯅꯤ꯫ ꯏꯆꯦ, ꯑꯗꯨꯝꯅꯀ ꯇꯧ ꯂꯥꯛꯀꯅꯨꯀꯣ꯫ ꯑꯩ ꯑꯗꯨꯝ ꯂꯩꯖꯈꯤꯒꯦ꯫ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯍꯩ, ꯅꯤꯉꯣꯟꯅ ꯃꯄꯥꯝꯗ ꯄꯨꯟꯁꯤꯜꯂꯌꯨ ꯍꯥꯏꯅꯗꯕꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯑꯁꯨꯝꯅꯀ ꯌꯨꯝ ꯄꯥꯜꯂꯣꯏ ꯀꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯣ꯫ ꯏꯆꯦ, ꯄꯤꯁꯛ ꯄꯤꯛꯅ ꯏꯃꯥ ꯏꯄꯥꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3 ꯑꯁꯤꯕు ꯍꯨꯟꯗꯣꯛꯂꯝꯃꯅꯤ꯫ ꯃꯆꯦ ꯑꯩꯅ ꯃꯃꯥ ꯁꯛꯇꯨꯅ ꯏꯅꯥꯎ ꯑꯃꯗꯤ ꯏꯄꯥꯕꯨ ꯌꯣꯛꯂꯛꯈꯤ꯫ ꯉꯁꯤꯁꯨ ꯃꯈꯣꯏ 2ꯕꯨ ꯑꯩꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯍꯟꯗꯅ ꯊꯝꯂꯤ꯫ ꯃꯈꯣꯏ 2ꯒꯤ ꯈꯜꯂꯒ ꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯑꯩ ꯈꯛ ꯉꯝꯃꯛ꯫ ꯑꯩ ꯌꯨꯝ ꯄꯥꯟꯖꯔꯣꯏ ꯏꯆꯦ꯫ ꯅꯤꯉꯣꯟ ꯑꯣꯏꯕꯤ ꯑꯃꯠꯇ ꯅꯨꯡꯁꯤꯔꯕ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯦ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯑꯩꯁꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯨꯝꯅ ꯆꯠꯄ ꯇꯥꯏ꯫ ꯃꯁꯤꯗ ꯅꯪꯅ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯟꯅꯤꯡꯉꯥꯏ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪ
ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯏꯆꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯃꯛ ꯑꯁꯨꯝ ꯂꯩꯖꯈ꯭ꯔꯒꯦꯗ ꯌꯨꯝ ꯄꯥꯟꯗꯕ ꯂꯨꯍꯣꯡꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩ ꯃꯁꯤꯗ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯃꯈꯣꯏ ꯑꯅꯤꯒꯤꯗ ꯈꯜꯂꯒ ꯑꯩ ꯑꯁꯨꯝ ꯂꯩꯔꯒꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯄꯈꯛ ꯉꯝꯂꯣꯏ ꯏꯕꯦꯝꯃ ꯅꯪꯇꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯄꯥꯝꯕ ꯑꯗꯨꯇꯒꯤ ꯂꯝꯕꯤꯗ ꯅꯪ ꯈꯛ ꯆꯠꯄ ꯌꯥꯔꯣꯏ ꯃꯔꯤ ꯃꯇꯥ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯊꯟꯗ ꯂꯩꯕ ꯍꯤꯡꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯊꯪ ꯁꯥꯗꯨꯅ ꯂꯥꯛꯄ ꯑꯁꯤꯅ ꯀꯩꯊꯦꯜ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯏꯪꯕꯤꯅ ꯁꯅꯥꯔꯦꯝꯕꯤ ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯏꯆꯦ ꯆꯦꯡ ꯈꯔꯁꯨ ꯋꯥꯟꯒꯦ ꯑꯗꯨꯒ ꯉꯥꯔꯤ ꯉꯥꯇꯥꯏ ꯈꯔꯒ ꯂꯩꯈꯤꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯑꯁꯣꯝꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ ꯑꯩꯗꯤ ꯀꯨꯏꯔꯛꯄꯁꯨ ꯌꯥꯏ ꯅꯪ ꯂꯣꯏꯔꯗꯤ ꯑꯗꯨꯝ ꯍꯟꯖꯈꯣ ꯍꯣꯏ ꯏꯆꯦ ꯑꯌꯤꯡꯕꯤꯁꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈꯤ ꯁꯅꯥꯔꯦꯝꯕꯤꯁꯨ ꯆꯦꯡ ꯋꯥꯟꯐꯝꯗ ꯆꯪꯂꯛꯏ ꯆꯦꯡ ꯈꯔ ꯋꯥꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨꯗꯤ ꯄꯨꯔꯛꯄ ꯀꯥꯎꯔꯝꯂꯦ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯗꯅ ꯆꯦꯡ ꯍꯥꯞꯅꯕ ꯈꯥꯎꯗꯣ ꯄꯨꯔꯛꯇ꯭ꯔꯦ ꯀꯔꯤꯗ ꯍꯥꯞꯅꯗꯧꯔꯤꯕꯁꯤꯗꯤ ꯀꯣꯛꯇ ꯌꯦꯞꯂꯤꯕ ꯐꯤ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯞꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯏ ꯃꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯆꯦꯡ ꯑꯗꯨꯕꯨ ꯍꯥꯞꯂꯦ ꯑꯗꯨꯒ ꯀꯤꯁꯤ ꯑꯃꯨꯛ ꯆꯦꯟꯅ ꯀꯤꯁꯤꯜꯂꯤ ꯆꯦꯡ ꯑꯋꯥꯃꯟ ꯑꯗꯨꯕꯨ ꯄꯤꯔꯝꯗꯨꯅ ꯆꯦꯡ ꯃꯌꯨꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯊꯣꯔꯛꯂꯤ ꯂꯩꯒꯗꯕ ꯄꯣꯠ ꯈꯔ ꯑꯃꯁꯨ ꯂꯩꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯤ ꯃꯍꯥꯛ ꯃꯊꯟꯇ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯈꯨꯟꯊꯛ ꯃꯆꯥ ꯀꯣꯟꯗꯨꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯁꯅꯥꯔꯦꯝꯕꯤꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯐꯠ ꯊꯥꯆꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕ ꯅꯪꯕు ꯑꯩꯅ ꯅꯝꯗꯨꯅ ꯐꯥꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯐꯥꯕꯗ ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ ꯑꯗꯨꯅ ꯁꯅꯥꯔꯦꯝꯕꯤ ꯅꯪ ꯐꯖꯅ ꯌꯥꯍꯧꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯁꯅꯥꯔꯦꯝꯕꯤ ꯀꯣꯟꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯃꯃꯥꯡꯊꯛꯇꯁꯨ ꯑꯁꯤꯒꯨꯝꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯀꯣꯟꯗꯨꯝꯅ ꯃꯉꯛ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯧ ꯄꯣꯡꯂꯤ ꯁꯅꯥꯔꯦꯝꯕꯤꯅ ꯈꯨꯝꯃꯤ ꯇꯥ ꯀꯣꯟꯗꯨꯝ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯠꯂꯤꯕꯁꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯑꯃꯠꯇꯒ ꯂꯩꯇꯕ꯭ꯔꯥ ꯃꯤꯔꯦꯝꯅ ꯅꯍꯥꯛꯄꯣ ꯀꯔꯤ ꯋꯥꯅꯣꯗ ꯁꯅꯥꯔꯦꯝꯕꯤ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯁꯪꯕꯁꯤꯕꯨ ꯊꯕꯛ ꯂꯩꯇꯕꯅꯤ ꯍꯥꯏꯔꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤꯌꯥꯝ ꯑꯁꯦ ꯊꯕꯛ ꯂꯩꯇꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯅꯪꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦꯍꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯀꯥꯟꯅꯔꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯃꯤꯔꯣꯜꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯑꯁꯤꯕꯨ ꯈꯪꯗꯕ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯃꯤ ꯑꯃꯅꯤ ꯍꯥꯏꯒꯅꯤ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯍꯦꯟꯃꯜꯂꯤ ꯇꯥ ꯀꯣꯟꯗꯨꯝ ꯅꯪꯅ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯅ ꯈꯟꯈꯤꯒꯅꯤ ꯑꯩꯗꯤ ꯇꯥ ꯀꯣꯟꯗꯨꯝ ꯍꯣꯏꯗꯧꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯁꯨ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯏꯖꯠ ꯂꯩꯅ ꯍꯤꯡꯖꯕ ꯃꯤ ꯑꯃꯈꯛꯅꯤ ꯅꯪꯕꯨ ꯃꯤꯁꯛ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯗꯦ ꯑꯩ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ ꯃꯗꯨꯗ ꯀꯣꯟꯗꯨꯝꯅ ꯁꯅꯥꯔꯦꯝꯕꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯕꯨ ꯇꯥꯞ ꯐꯥꯏ ꯉꯁꯤꯗꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯑꯃꯨꯛꯇ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯑꯗꯣꯝꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯀꯣꯟꯗꯨꯝꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯅꯤ ꯀꯥꯏꯅ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯕꯗ ꯂꯩꯀꯥꯏ ꯃꯆꯥ ꯀꯅꯥꯅ ꯊꯣꯛꯂꯛꯇꯨꯅ ꯅꯪꯕు ꯀꯟꯕꯤꯗꯧꯔꯤꯕ ꯈꯪꯒꯅꯤ ꯍꯧꯖꯤꯛꯃꯛ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯅꯥꯔꯦꯝꯕꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯕꯨ ꯀꯟꯅ ꯆꯤꯡꯕ ꯍꯧꯔꯝꯃꯤ ꯁꯅꯥꯔꯦꯝꯕꯤꯅ ꯂꯥꯎꯏ ꯍꯩ ꯃꯤꯐꯠꯇ ꯊꯥꯗꯧ ꯍꯥꯏ ꯋꯥꯅꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯌꯨꯝꯗ ꯅꯆꯦ ꯅꯆꯟ ꯑꯃꯠꯇ ꯂꯩꯇꯕ ꯃꯤꯔ ꯅꯪꯕꯣ ꯁꯦ ꯊꯥꯗꯣꯛꯑꯣ ꯑꯩꯅ ꯅꯤꯡꯈꯤꯕꯗ ꯐꯪꯗꯕ ꯍꯧꯅꯗꯦ ꯅꯪꯕꯨ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤꯕꯅꯤ ꯉꯁꯤꯗꯤ
ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯣꯏꯔꯤ ꯑꯩꯒꯤ ꯌꯨꯝ ꯇꯝꯅ ꯅꯪꯕꯨ ꯄꯨꯔꯗꯕꯅꯤ ꯀꯣꯟꯗꯨꯝꯅ ꯀꯟꯅ ꯆꯤꯡꯏ ꯁꯅꯥꯔꯦꯝꯕꯤꯅ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡꯅꯕꯗ ꯁꯅꯥꯔꯦꯝꯕꯤꯅ ꯃꯁꯥꯗ ꯌꯥꯜꯂꯤꯕ ꯐꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯐꯤ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯗ ꯐꯤ ꯑꯗꯨꯗ ꯀꯤꯔꯝꯕ ꯆꯦꯡꯁꯤꯡ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯄꯨꯡꯉꯧ ꯉꯧꯅ ꯍꯩꯗꯣꯛꯇꯨꯅ ꯆꯈꯥꯏꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯉꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯀꯣꯟꯗꯨꯝꯕꯕꯨ ꯃꯈꯣꯡꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯝꯃꯤ ꯀꯣꯟꯗꯨꯝ ꯃꯃꯥꯡꯂꯣꯝꯗ ꯄꯥꯏꯊꯣꯛꯏ ꯁꯅꯥꯔꯦꯝꯕꯤꯁꯨ ꯅꯥꯟꯊꯣꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯀꯣꯟꯗꯨꯝꯅ ꯀꯣꯟꯗꯨꯝ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯕ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯃꯃꯥꯡꯗ ꯑꯀꯟꯕ ꯁꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯍꯩ ꯃꯤꯊꯤꯕꯧ ꯁꯦꯠꯂꯤ ꯐꯤꯖꯣꯜ ꯑꯗꯣ ꯏꯀꯥꯏꯕ ꯈꯪꯅꯕꯅꯤ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯅꯪꯕꯣ ꯅꯪꯅ ꯈꯨꯠꯂꯩꯀꯥꯏ ꯑꯁꯤꯗ ꯏꯅꯥꯛꯈꯨꯟꯕ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯅ ꯅꯥꯄꯟ ꯀꯌꯥ ꯑꯃ ꯇꯧꯖꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯅꯪꯅ ꯅꯨꯄꯤ ꯐꯥꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯉꯝꯂꯣꯏ ꯑꯩ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯕꯨ ꯃꯁꯛ ꯈꯪꯂꯒ ꯑꯩꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯅꯪ ꯅꯨꯄꯤ ꯃꯃꯥꯡꯗ ꯑꯀꯟꯕ ꯁꯥꯕ ꯅꯪ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯗꯤ ꯂꯥꯎꯅꯦ ꯂꯥꯎꯅꯦ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯈꯨꯐꯨ ꯊꯤꯅ ꯐꯨꯒꯦ ꯍꯥꯏꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯑꯃ ꯂꯨꯝꯂꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯊꯣꯛꯂꯤ ꯋꯥꯉꯝꯕ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯈꯤ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯁꯟꯗꯥꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯈꯠꯅꯔꯝꯃꯤ ꯋꯥꯉꯝꯕꯅ ꯀꯣꯟꯗꯨꯝꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ ꯀꯣꯟꯗꯨꯝꯗꯨ ꯃꯈꯨꯠ ꯍꯟꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯋꯥꯉꯝꯕꯅ ꯃꯔꯤ ꯃꯇꯥ ꯑꯁꯤꯅꯁꯨ ꯅꯨꯄꯤ ꯐꯥꯒꯅꯤ ꯀꯥꯏꯅ ꯇꯥꯟꯅꯔ ꯅꯞꯇꯅ ꯀꯤꯗꯅꯁꯨ ꯆꯦꯟꯈ꯭ꯔꯤ ꯁꯅꯥꯔꯦꯝꯕꯤꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯥꯋꯉꯝꯕ ꯁꯣꯛꯄ꯭ꯔꯥ ꯁꯣꯛꯇꯦꯗ ꯅꯪꯗꯤ ꯑꯩꯁꯨ ꯁꯣꯛꯇꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯀꯩꯊꯦꯜꯗꯒꯤ ꯆꯦꯡ ꯋꯥꯟꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯑꯩ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯌꯦꯡꯊꯩ ꯆꯦꯡ ꯃꯔꯨ ꯃꯌꯥꯝꯅ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯉꯧꯔꯣꯛ ꯉꯧꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯤ ꯋꯥꯉꯝꯕꯅ ꯆꯦꯡꯁꯤꯗꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯣꯏꯅ ꯃꯥꯡꯂꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯐꯝꯊꯩ ꯇꯥꯔꯤꯕ ꯐꯤ ꯑꯗꯨꯕꯨ ꯇꯤꯡꯊꯣꯛꯇꯨꯅ ꯆꯦꯡꯁꯤꯡ ꯑꯗꯨꯕꯨ ꯈꯨꯟꯒꯠꯅꯕ ꯍꯣꯠꯅꯖꯩ ꯁꯅꯥꯔꯦꯝꯕꯤ ꯃꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯋꯥꯉꯝꯕꯅ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯏ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯆꯦꯟꯈ꯭ꯔꯤꯕ ꯁꯅꯥꯔꯦꯝꯕꯤꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯅꯥꯔꯦꯝꯕꯤ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯒꯤ ꯁꯛꯇꯝꯕꯨ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯒꯤ ꯂꯥꯏꯌꯨꯝ ꯑꯗꯨꯗ ꯇꯥꯍꯟꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯛꯇ꯭ꯔꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯑꯁꯤꯕꯨꯗꯤ ꯅꯪꯅ ꯂꯠꯅꯗꯅ ꯇꯥꯍꯟꯕꯤꯌꯨꯀꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯑꯩꯒꯤ ꯊꯃꯣꯏꯅꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥꯅ ꯍꯨꯝꯗꯣꯛꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯂꯕꯗꯤ ꯅꯪꯒꯤ ꯆꯣꯏꯔꯕ ꯁꯝꯂꯥꯡ ꯃꯔꯨꯝꯗ ꯂꯣꯠꯆꯒꯦꯀꯣ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯅꯥꯏꯇꯣꯝ ꯊꯣꯛꯄ ꯄꯨꯟꯁꯤꯒꯤ ꯊꯥꯖ ꯑꯣꯏꯕꯤꯌꯨꯀꯣ ꯅꯪꯅ ꯐꯤ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯈꯨꯟꯒꯠꯂꯤ ꯍꯨꯃꯥꯡꯇꯅ ꯆꯣꯠꯂꯕ ꯐꯤ ꯑꯗꯨꯕꯨ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯊꯥꯡꯖꯤꯟꯗꯨꯅ ꯃꯅꯝ ꯅꯝꯃꯤ ꯃꯗꯨꯗ ꯁꯅꯥꯔꯦꯝꯕꯤꯒꯤ ꯁꯦꯡꯂꯕ ꯄꯨꯟꯁꯤꯒꯤ ꯃꯁꯛꯀꯤ ꯃꯍꯥꯎ ꯑꯗꯨ ꯈꯪꯕ ꯉꯝꯃꯤ ꯁꯅꯥꯔꯦꯝꯕꯤ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯕꯪꯅꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ ꯂꯥꯏꯔꯕ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯃꯨꯕ ꯀꯥꯂꯤꯅ ꯇꯩꯁꯤꯟꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤꯕꯣ ꯑꯩꯅ ꯃꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯕꯒꯦ ꯅꯣꯡꯃꯇ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯅ ꯂꯥꯜꯂꯨꯗꯦ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯦ ꯇꯁꯦꯡꯅ ꯆꯠꯀꯗꯕ ꯀꯤꯔꯦ ꯑꯩ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯃꯉꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯅ ꯃꯆꯦꯅ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯍꯪꯉꯤ ꯏꯆꯦ ꯀꯩꯗꯧꯔꯦ ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯥ ꯁꯅꯥꯔꯦꯝꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯩ ꯂꯥꯡꯂꯦꯟꯅ ꯏꯆꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯎꯡꯂꯤꯕ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯁꯦ ꯍꯥꯏꯌꯣꯕ ꯀꯩꯁꯨ ꯇꯧꯗꯦꯕ ꯅꯧꯄꯥ ꯅꯨꯄꯥꯗꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯝꯒꯅꯤ ꯏꯆꯦ ꯅꯪꯅ ꯆꯠꯄꯗ ꯀꯣꯛꯇ ꯌꯦꯠꯅꯕ ꯍꯥꯏꯗꯨꯅ ꯐꯤ ꯑꯃ ꯄꯨꯔꯒ ꯍꯦꯛ ꯆꯠꯄꯗꯣ ꯐꯤꯁꯨ ꯌꯥꯎꯕ ꯎꯗꯦ
ꯐꯤꯗꯨ ꯀꯔꯥꯏꯗ ꯊꯝꯂꯝꯂꯕꯒꯦ? ꯍꯥ, ꯐꯤ ꯍꯥꯏꯕ? ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯃꯥꯏ, ꯐꯤ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯩꯗꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯀꯥꯎꯔꯝꯂꯦꯗꯅ, ꯃꯗꯨꯗ ꯁꯨꯝ ꯊꯝꯂꯝꯂꯦ꯫ ꯑꯗꯨꯒ ꯆꯦꯡꯗꯤ ꯀꯗꯥꯏ? ꯆꯦꯡ ꯋꯥꯠꯂꯛꯇ꯭ꯔꯕꯣ ꯏꯆꯦ? ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯆꯦꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯆꯦ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯁꯅꯥꯔꯦꯝꯕꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯂꯝꯕꯤꯗ ꯑꯣꯏꯈꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨꯗ ꯁꯪꯁꯪ ꯎꯗꯨꯅ ꯂꯩꯔꯤ꯫ ꯆꯦꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ? ꯏꯆꯦꯝꯒꯤ ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯆꯦꯡ ꯑꯃꯠꯇ ꯋꯥꯠꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯗꯤ ꯏꯆꯦ ꯀꯝꯗꯧꯒꯅꯤ? ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯦ ꯀꯝꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯄꯥ ꯅꯨꯄꯥ ꯊꯣꯏꯕꯗꯤ ꯃꯕꯨꯛ ꯆꯥꯎꯕꯅꯤ꯫ ꯆꯥꯛ ꯆꯥꯒꯦ ꯂꯥꯝꯃꯦ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯒꯅꯤ꯫ ꯀꯝꯗꯧꯒꯅꯤ? ꯈꯪꯗ꯭ꯔꯦꯗ꯫ ꯂꯥꯏꯔꯕꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯒꯦ ꯈꯟꯕ ꯃꯤꯁꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯧꯔꯤ ꯆꯔꯝ ꯑꯁꯤꯕꯨ ꯊꯥꯗꯠꯂꯒ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯣ ꯈꯪꯗꯦ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯀꯩꯁꯨ ꯅꯠꯇꯦꯗ, ꯏꯆꯦ ꯐꯤꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯀꯦ꯫ ꯑꯗꯣ ꯏꯆꯦ, ꯏꯅꯦ ꯈꯣꯏꯗꯒꯤ ꯆꯦꯡ ꯈꯔ ꯍꯪꯂꯨꯆꯣꯔꯥ? ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤꯌꯦ꯫ ꯍꯪꯂꯨꯅꯨ꯫ ꯉꯁꯤꯁꯤꯃꯗꯤ ꯆꯔꯥ ꯍꯦꯜꯂꯁꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯏꯆꯦ ꯀꯩꯊꯦꯜꯗ ꯆꯠꯀꯦ꯫ ꯀꯩꯊꯦꯜꯗꯒꯤ ꯆꯦꯡ ꯋꯥꯜꯂꯨꯒꯦ, ꯃꯗꯨꯕꯨ ꯊꯣꯡꯅ ꯆꯥꯁꯦ꯫ ꯉꯁꯤꯁꯤꯃꯗꯤ ꯂꯥꯝꯂꯕꯁꯨ ꯏꯁꯤꯡꯗ ꯑꯣꯏꯅ ꯊꯛꯇꯨꯅ ꯂꯦꯜꯂꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯃꯆꯤꯟꯅ ꯁꯣꯜꯍꯧꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯅꯤꯗꯅ ꯃꯍꯥꯛꯀꯤ ꯍꯨꯃꯥꯡ ꯃꯟꯇꯅ ꯏꯆꯤꯜ ꯏꯄꯥ ꯑꯅꯤꯕꯨ ꯄꯨꯛ ꯊꯟꯅꯕ ꯊꯥꯛꯄꯤꯔꯛꯂꯤ꯫ ꯏꯆꯦ, ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ? ꯅꯪꯗꯤ ꯏꯆꯦ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ, ꯏꯃꯥ꯫ ꯂꯥꯡꯂꯦꯟꯁꯨ ꯏꯃꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯁꯅꯥꯔꯦꯝꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯃ ꯊꯥꯜꯂꯤ ꯆꯥꯛꯈꯨꯝꯗꯤ ꯃꯩ ꯄꯨꯡꯃꯨꯠ ꯃꯨꯠꯂꯤ꯫ ꯃꯇꯧ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯁꯛꯇꯝ ꯑꯃꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯐꯠ ꯆꯪꯂꯛꯏ꯫ ꯃꯆꯦ ꯑꯅꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯏꯆꯦꯍꯜ, ꯏꯆꯦꯇꯣꯟ, ꯀꯩꯗꯧꯔꯒꯦ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯉꯛꯇ꯭ꯔꯤꯕꯁꯤꯕꯨ ꯊꯦꯡꯗ꯭ꯔꯤꯕꯣ? ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯊꯣꯏꯕꯅ ꯑꯃꯨꯛ, ꯏꯆꯦ, ꯅꯧꯄꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤꯀꯣ, ꯊꯨꯅ ꯊꯣꯡꯕꯤꯔꯣ꯫ ꯃꯆꯦ ꯑꯅꯤꯅ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯈꯪꯅꯤꯡꯅ, ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯤꯔꯤꯕꯁꯤꯕꯨ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯤ, ꯏꯆꯦꯝꯒꯤ ꯊꯣꯏꯕ, ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯅꯪ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯈꯨꯖꯥꯏ ꯑꯃꯅ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯀꯜꯂꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯃꯧꯄꯥ ꯅꯨꯄꯥꯗ ꯄꯤ꯫ ꯁꯦ, ꯏꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯊꯛꯆꯤꯜꯂꯨ꯫ ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ? ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜꯁꯨ ꯂꯣꯏꯅ ꯊꯣꯡ ꯂꯣꯟꯅꯔꯝꯂꯅꯤ, ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯅꯣꯡꯃꯇꯪ ꯆꯔꯥ ꯍꯦꯟꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ? ꯀꯗꯥꯏ ꯏꯁꯤꯡ ꯈꯨꯖꯥꯏꯗꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯇꯣꯟꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯂꯧꯗꯨꯅ ꯀꯨꯠ ꯀꯨꯠ ꯂꯥꯎꯅ ꯂꯣꯏꯅ ꯊꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯆꯥꯛ ꯂꯥꯝꯕ ꯐꯔꯦꯗꯅ꯫ ꯏꯆꯦ, ꯑꯩ ꯐꯃꯨꯡꯗ ꯆꯪꯉꯦꯀꯣ꯫ ꯊꯣꯏꯕ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯔꯦꯝꯕꯤ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯄꯤ ꯆꯤꯟꯊꯈ꯭ꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯆꯦꯒꯤ ꯆꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯎꯔꯗꯨꯅ, ꯏꯆꯦ, ꯀꯞꯂꯕ꯭ꯔꯣ? ꯁꯦ, ꯀꯞꯀꯅꯨ꯫ ꯀꯩꯒꯤ ꯀꯞꯂꯤꯕꯅꯣ? ꯃꯤꯐꯠꯇ ꯃꯍꯥꯛ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯏꯄꯥ ꯅꯨꯄꯥꯅ ꯉꯁꯤ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤꯕꯁꯦ ꯍꯦꯜꯂꯝꯃꯣꯏꯗꯕꯅꯤ꯫ ꯃꯤꯐꯠꯇ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯕꯨꯅꯣ ꯏꯆꯦ? ꯂꯩ, ꯂꯥꯏꯔꯕ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯎꯁꯤꯠꯇꯕ ꯃꯤ ꯂꯩ꯫ ꯏꯅꯥꯛ ꯈꯩꯔꯥꯛ ꯈꯨꯟꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯥꯄꯟ ꯇꯧꯕ ꯃꯤ ꯂꯩ꯫
Ima, nang ꯂꯩꯔꯝꯂꯕꯗꯤ ꯅꯆꯦ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯦ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏꯗꯕꯅꯤꯀꯣ. ꯑꯩꯒꯤꯗꯃꯛ ꯀꯅꯥꯅꯣ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯀꯟꯕꯤꯅꯕ? ꯏꯆꯦ, ꯁꯦ ꯑꯃꯨꯛꯇ ꯇꯞꯊꯧ. ꯏꯄꯥ ꯅꯨꯄꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤ. ꯏꯅꯦ ꯈꯣꯏꯗꯒꯤ ꯆꯥꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯔ ꯍꯪꯂꯨꯆꯣꯔꯥ? ꯍꯪꯂꯨꯅꯨ. ꯀꯅꯥꯝꯇꯗꯒꯤ ꯆꯦꯡ ꯈꯨꯌꯥ ꯑꯃꯠꯇ ꯅꯤꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯑꯩꯅ. ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯤꯔꯛꯄꯅꯤ. ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯂꯦꯟꯖꯔꯁꯅꯨ. ꯅꯪꯁꯨ ꯏꯁꯤꯡ ꯑꯣꯏꯅ ꯈꯔ ꯊꯛꯆꯤꯜꯂꯣ. ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯏꯆꯦ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯆꯦꯡ ꯋꯥꯜꯂꯨꯒꯦ. ꯍꯣꯏ ꯏꯆꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯏꯆꯤꯛ ꯍꯨꯜꯂꯛꯄ ꯃꯇꯝꯅꯤ. ꯁꯅꯥꯔꯦꯝꯕꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯃꯦꯡꯂ ꯊꯥꯕꯜ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯤ. ꯀꯔꯝꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤ? ꯉꯁꯥꯏ ꯏꯆꯦ ꯑꯏꯪꯕꯤꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯕꯨ ꯑꯁꯨꯝ ꯂꯩꯕꯅ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯧꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯕ ꯏꯅꯥꯎ ꯑꯃꯗꯤ ꯏꯄ꯭ꯋꯥꯕꯨ ꯑꯩꯅ ꯀꯔꯝꯅ ꯑꯃꯨꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯑꯩ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯈꯛ ꯉꯝꯂꯣꯏ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯏꯍꯨꯟ ꯑꯃ ꯐꯥꯎꯔꯤꯕꯁꯤꯅ? ꯇꯥꯋꯉꯝꯕ, ꯏꯐꯝꯗ ꯅꯪꯅ ꯆꯜꯂꯤꯕ ꯄꯥꯈꯣꯡ ꯑꯁꯤꯅ ꯀꯔꯤꯅꯣ? ꯅꯨꯡꯁꯤ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯅꯥꯊꯩꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ. ꯄꯥꯝꯃꯨꯕ, ꯈꯣꯏꯗꯥꯕ ꯑꯃꯠꯇ ꯊꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯂꯩꯔꯛꯈꯤꯕꯅꯤ. ꯃꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯦ ꯑꯩ ꯈꯟꯕ ꯌꯥꯗꯦ. ꯍꯌꯦꯡ ꯉꯟꯅ ꯀꯩꯊꯦꯜ ꯀꯥꯒꯗꯕꯅꯤ. ꯑꯩ ꯇꯨꯝꯃꯨꯔꯒꯦ. ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯋꯥꯉꯝꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯀꯦꯊꯕꯤꯗ ꯀꯟꯅ ꯍꯥꯏꯖꯔꯤ. ꯏꯃꯥ, ꯆꯠꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯩꯗꯤ ꯃꯍꯥꯛꯀ ꯅꯠꯇꯅ ꯅꯨꯄꯤ ꯀꯅꯥꯃꯠꯇꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ. ꯃꯍꯥꯛꯄꯨ ꯍꯦꯛ ꯐꯪꯗ꯭ꯔꯕ ꯑꯩ ꯁꯤꯅꯤ ꯍꯥꯏꯁꯤꯅꯤ. ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯏꯆꯥꯕꯨ ꯅꯊꯟꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯂꯛꯄꯅꯤ. ꯏꯆꯥ ꯁꯤꯕ ꯀꯔꯥꯏꯗꯒꯤ ꯌꯥꯔꯅꯤ? ꯅꯪꯅ ꯂꯨꯍꯣꯡꯕ ꯍꯥꯏꯔꯤꯕꯗꯣ ꯌꯥꯏꯗꯤ ꯍꯥꯏꯕꯕꯨ ꯑꯗꯨꯗ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯕꯣꯛ ꯍꯣꯏꯗ ꯆꯠꯇꯨꯅ ꯋꯥꯁꯦ ꯍꯧꯗꯣꯛꯄꯤꯌꯣ ꯁꯤꯅꯤ. ꯃꯈꯣꯏꯒꯤ ꯃꯃꯥꯕꯣꯛꯇꯣ ꯏꯃꯥꯒꯁꯨ ꯇꯤꯟꯅꯕꯗꯥꯏꯅꯦ. ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯤ. ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯁꯤꯗ ꯅꯪꯅ ꯍꯥꯏꯕꯗ ꯏꯃꯥꯅ ꯌꯥꯈꯤꯗꯕ ꯀꯔꯤꯕꯨ ꯌꯥꯎꯈ꯭ꯔꯕꯒꯦ? ꯀꯔꯤꯅꯣ? ꯑꯗꯨꯗ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ? ꯅꯄꯥꯕꯨꯡꯁꯦ ꯃꯍꯥꯛꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯤ. ꯄꯥꯕꯒꯤ ꯋꯥ ꯑꯣꯏꯔꯦ. ꯄꯥꯕꯁꯦ ꯏꯃꯥꯅ ꯉꯝꯗꯥꯏ. ꯏꯃꯥꯅ ꯌꯥꯔꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯀꯩꯅꯣ. ꯍꯩ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏꯕ, ꯑꯗꯣ ꯉꯁꯤ ꯑꯃꯨꯛꯇ ꯆꯠꯄꯤꯌꯣꯕ. ꯅꯨꯄꯤꯗꯣ ꯏꯃꯥꯅꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ. ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯣꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯃꯔꯝ ꯆꯠ ꯐꯕ, ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯒ ꯂꯣꯏꯔꯦ. ꯅꯧꯅ ꯃꯃꯥ ꯃꯄꯥ ꯁꯦꯠꯅ ꯈꯥꯏꯅꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯑꯗꯣ ꯄꯨꯔꯛꯈꯤꯕꯅꯤ. ꯃꯁꯛ ꯑꯗꯨꯁꯨ ꯏꯪ ꯂꯥꯎꯅ ꯐꯖꯕꯅꯤ. ꯍꯣꯏꯁꯦ, ꯏꯆꯥꯅ ꯄꯥꯝꯂꯒꯕꯨ ꯏꯃꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯒꯅꯤ? ꯑꯩ ꯍꯧꯖꯤꯛꯃꯛ ꯀꯕꯣꯛꯂꯩ ꯃꯅꯥꯛꯇ ꯆꯠꯀꯦ. ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯛꯀꯦ. ꯋꯥꯐꯝ ꯑꯁꯤꯗ ꯋꯥꯉꯝꯕꯒꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯅꯦꯕ ꯏꯃꯥꯇꯅꯤ. ꯍꯌꯦꯡꯋꯥꯏ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤꯗ. ꯅꯪꯒꯤ ꯇꯥꯇꯣ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯑꯩ ꯅꯄꯥꯕꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯋꯥꯁꯦ ꯍꯥꯏꯈꯤꯒꯦ, ꯑꯗꯨꯒ ꯆꯠꯀꯦ. ꯏꯃꯥꯅ ꯐꯅꯕ ꯇꯧꯕꯤꯔꯣ. ꯅꯆꯥꯏꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯪꯕ ꯍꯧꯔꯕꯅꯤꯀꯣ. ꯑꯁꯨꯝꯅ ꯋꯥꯉꯝꯕꯅ ꯁꯅꯥꯔꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯑꯁꯤꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯃꯕꯨ ꯏꯍꯧ ꯑꯣꯏꯅ ꯁꯥꯒꯠꯂꯛꯂꯤ. ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯝꯂꯥꯟꯃꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤꯕ ꯄꯥꯈꯪ ꯑꯃꯈꯛꯅꯤ. ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯊꯉꯩ ꯁꯦꯡꯅꯃꯛꯇ꯭ꯔꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯃꯪꯂꯤꯕ ꯂꯨꯍꯣꯡꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯁꯣꯏꯗꯅ ꯃꯪꯐꯥꯎꯅꯔꯛꯄꯁꯨ ꯌꯥꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯀꯦꯊꯕꯤꯅ ꯃꯍꯥꯛꯀ ꯇꯤꯟꯅꯕ ꯀꯕꯣꯛꯂꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ. ꯀꯕꯣꯛꯂꯩ ꯍꯥꯏꯔꯤꯕꯁꯤ ꯁꯅꯥꯔꯦꯝꯕꯤꯒꯤ ꯃꯃꯥ ꯁꯈꯤꯇꯣꯝꯕꯤꯒꯤ ꯃꯆꯦꯅꯤ. ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯂꯤ. ꯀꯦꯊꯕꯤꯅ ꯍꯥꯏ, ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ, ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯀ ꯂꯩꯔꯕꯒꯦ? ꯀꯕꯣꯛꯂꯩ, ꯂꯨꯕ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯂꯨꯈ꯭ꯔꯕꯖꯥꯠꯅꯤ. ꯅꯪꯉꯣꯟꯗꯒꯤ ꯄꯣꯠꯁꯛ ꯑꯃꯠꯇ
ꯅꯤꯗꯕ ꯌꯥꯗ꯭ꯔꯤ ꯅꯪꯅꯁꯨ ꯄꯤꯗꯕꯒ ꯌꯥꯔꯣꯏꯀꯣ ꯑꯩ ꯕꯤꯈ꯭ꯌꯥꯅꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯩꯃ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯇꯥꯒꯤꯕꯨ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯕꯒꯤ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤꯕꯨ ꯀꯔꯤꯅꯤꯒꯤ ꯍꯥꯏꯔꯤꯕꯅꯣ ꯁꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯋꯥꯐꯝ ꯑꯁꯦ ꯀꯔꯣꯝꯗꯒꯤ ꯍꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯁꯠ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯑꯃꯨꯛ ꯏꯀꯣꯏ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯁꯦ ꯍꯥꯏꯔꯣ ꯀꯦꯊꯕꯤꯅ ꯍꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯏꯆꯥ ꯋꯥꯉꯝꯕꯕꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯏꯆꯥ ꯋꯥꯉꯝꯕ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯋꯥꯉꯝꯕꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯍꯥ ꯏꯆꯥꯕꯨ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯀꯔꯤ ꯂꯩꯅꯥꯅꯣ ꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯃꯥꯒꯤ ꯂꯩꯅꯥ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯍꯧꯅꯕꯤ ꯅꯨꯡꯁꯤ ꯂꯩꯅꯥ ꯍꯥꯏꯕ ꯑꯗꯨꯅꯤꯅꯦ ꯑꯣ ꯅꯨꯡꯁꯤ ꯂꯩꯅꯥ ꯍꯥꯏꯕ ꯑꯩꯗꯤ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯨꯔꯦ ꯑꯩꯅ ꯀꯔꯤ ꯃꯇꯦꯡꯅꯣ ꯄꯥꯡꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯩ ꯍꯦꯛꯇ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥꯗꯣ ꯅꯨꯡꯁꯤ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯆꯥꯅꯨꯄꯤ ꯁꯅꯥꯔꯦꯝꯕꯤꯗꯣ ꯎꯗꯨꯅ ꯂꯩꯔꯝꯂꯤ ꯏꯆꯥꯅꯨꯄꯤ ꯁꯅꯥꯔꯦꯝꯕꯤꯕꯣ ꯍꯩꯃ ꯑꯩꯗꯤ ꯊꯥꯕꯨ ꯊꯥꯖꯔꯨꯗꯦ ꯃꯈꯣꯏ ꯃꯁꯦꯟ ꯁꯛ ꯃꯥꯏꯗꯤ ꯈꯪꯅꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯗꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯁꯅꯥꯔꯦꯝꯕꯤꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯗꯨꯅ ꯂꯩꯔꯤ ꯅꯪꯅ ꯋꯥꯐꯝ ꯑꯁꯦ ꯌꯥꯕꯤꯗꯕ ꯌꯥꯗꯦꯀꯣ ꯏꯇꯥꯅ ꯍꯥꯏꯕꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯁꯅꯥꯔꯦꯝꯕꯤꯁꯦ ꯏꯆꯦꯅ ꯊꯝꯕꯤꯔꯝꯕ ꯏꯆꯥ ꯑꯍꯜꯅꯤ ꯄꯤꯁꯛ ꯄꯤꯛꯅ ꯑꯋꯥꯕ ꯀꯌꯥ ꯅꯪꯂꯛꯂꯕ ꯏꯆꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯔꯦ ꯆꯞ ꯆꯥꯔꯦ ꯅꯪꯅ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯔꯛꯄ ꯃꯇꯝꯕꯨ ꯐꯅ ꯆꯥꯔꯤꯔꯤ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯩꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯔꯕꯅꯤꯀꯣ ꯅꯪꯅ ꯐꯅꯕ ꯈꯔ ꯁꯤꯜꯂꯨ ꯑꯩꯒꯁꯨ ꯅꯣꯡꯃ ꯏꯃꯧ ꯅꯨꯄꯤ ꯁꯅꯥꯔꯦꯝꯕꯤꯕꯨ ꯎꯅꯕ ꯆꯠꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯃꯧ ꯅꯨꯄꯤ ꯀꯥꯏꯅ ꯍꯥꯏꯕ ꯍꯧꯈ꯭ꯔꯅꯤ ꯍꯣ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯂꯕꯗꯣ ꯃꯍꯥꯛꯀꯨꯝꯅ ꯐꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯐꯩ ꯌꯥꯝꯅ ꯐꯩ ꯃꯁꯛꯅ ꯐꯖꯔꯤꯕ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯤꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯈꯜꯂꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯩꯒꯤ ꯃꯤꯡꯒꯧꯁꯦ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯄ ꯑꯃꯨꯛ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ ꯀꯕꯣꯛ ꯂꯩꯅ ꯂꯥꯏꯔꯕꯤ ꯏꯆꯥ ꯁꯅꯥꯔꯦꯝꯕꯤꯅ ꯅꯈꯣꯏꯗ ꯁꯥꯒꯩꯒꯤ ꯃꯧ ꯑꯣꯏꯅ ꯂꯩꯕ ꯐꯪꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯅꯤ ꯋꯥꯖꯔꯛꯂꯕꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯇꯨꯅ ꯊꯝꯕꯤꯌꯨꯀꯣ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯂꯒ ꯑꯩꯅ ꯍꯥꯏꯔꯕꯅꯤ ꯃꯍꯥꯛ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯍꯩꯒꯗꯕ ꯃꯤꯁꯛꯅꯤ ꯈꯪꯗꯦ ꯅꯪꯅ ꯌꯥꯅꯕ ꯈꯔ ꯁꯤꯜꯂꯨ ꯑꯗꯨꯒꯅꯦ ꯂꯨꯍꯣꯡꯕꯁꯤꯁꯨ ꯈꯔ ꯊꯨꯖꯤꯟꯁꯤꯀꯣ ꯀꯨꯏꯊꯅ ꯂꯩꯕꯒ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯍꯣ ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯜꯂꯒꯦ ꯀꯩꯗꯧꯒꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯤ ꯀꯦꯊꯕꯤꯅ ꯁꯅꯥꯔꯦꯝꯕꯤꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯄꯥꯝꯖꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯕꯣꯛ ꯂꯩꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯕꯨꯁꯨ ꯋꯥꯉꯝꯕꯗ ꯊꯥꯖꯅꯤꯡꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯕꯣꯛ ꯂꯩ ꯃꯆꯥꯁꯤꯡ ꯃꯅꯥꯛꯇ ꯆꯠꯂꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯗꯤ ꯁꯅꯥꯔꯦꯝꯕꯤ ꯂꯥꯡꯂꯦꯟ ꯐꯝꯂꯤ ꯌꯨꯝꯊꯪꯅꯕꯤ ꯃꯅꯦ ꯏꯕꯦꯜꯂꯩꯁꯨ ꯂꯥꯛꯇꯨꯅ ꯐꯝꯂꯦ ꯀꯕꯣꯛ ꯂꯩꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯦ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ ꯅꯨꯄꯥꯗꯨꯅꯁꯨ ꯅꯪꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯉꯤ ꯍꯥꯏ ꯅꯪꯅꯁꯨ ꯈꯪꯕ ꯃꯥꯜꯂꯤ ꯑꯃꯔꯣꯝꯗ ꯃꯃꯥꯗꯨꯒ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯔꯦ ꯑꯩꯅꯁꯨ ꯃꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯛꯂꯦ ꯁꯅꯥꯔꯦꯝꯕꯤ ꯅꯪꯕꯨ ꯀꯔꯤ ꯈꯟꯕꯒꯤꯅꯤ ꯁꯅꯥꯔꯦꯝꯕꯤꯅ ꯈꯨꯝꯃꯤ ꯏꯃꯥꯕꯣ ꯋꯥꯐꯝ ꯑꯗꯣ ꯅꯆꯥ ꯌꯥꯕ ꯉꯝꯖꯔꯣꯏ ꯏꯅꯥꯎ ꯑꯃꯗꯤ ꯏꯄꯥꯒ ꯄꯨꯟꯅ ꯑꯩ ꯂꯩꯃꯤꯟꯅꯖꯈꯤꯒꯦ ꯍꯩ ꯃꯗꯨ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯅꯪꯕꯨ ꯅꯄꯨꯟꯁꯤꯗꯣ ꯅꯌꯨꯝ ꯄꯥꯟꯗꯅ ꯂꯦꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯅꯥꯎ ꯑꯃꯗꯤ ꯅꯧꯄꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯗꯨꯃꯛ
ꯅꯥꯀꯣꯟꯗꯨꯅ ꯊꯝꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤꯗꯤ ꯏꯅꯥꯎ ꯑꯃꯗꯤ ꯏꯄꯥꯁꯤꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯏꯐꯅꯕ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦ, ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯒꯦ꯫ ꯃꯁꯤꯗ ꯏꯕꯦꯂꯩꯅ, ꯁꯅꯔꯦꯝꯕꯤ, ꯃꯗꯨ ꯌꯥꯗꯦꯅꯦ ꯅꯪꯕꯣ꯫ ꯅꯪꯒꯤ ꯅꯁꯥꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯗꯨꯅ ꯅꯪꯅ ꯂꯨꯍꯣꯡꯂꯣꯏꯗꯣꯏꯕ? ꯍꯧꯖꯤꯛꯇꯤ ꯅꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯅꯧꯄꯥ ꯅꯨꯄꯥꯁꯤꯁꯨ ꯂꯣꯏꯅ ꯆꯥꯎꯔꯦ꯫ ꯅꯪꯁꯨ ꯆꯍꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ꯫ ꯅꯃꯥꯕꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯅꯪ꯫ ꯑꯩꯕꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯔꯒꯅꯨ꯫ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯑꯩꯕꯨ ꯌꯦꯡꯅꯤꯡꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯖꯁꯅꯨ꯫ ꯑꯩꯗꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯅ ꯊꯝꯕꯤꯔꯝꯕ ꯃꯜꯂꯕ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯁꯤꯒꯅꯤ꯫ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯪ ꯑꯁꯦ ꯃꯤꯅꯤꯅꯦ꯫ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯤꯅ ꯇꯥꯕ ꯌꯥꯕ ꯋꯥ ꯉꯥꯡꯉꯨ꯫ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯍꯟꯗꯛꯀꯤ ꯐꯥꯏꯔꯦꯟ ꯊꯥꯁꯤꯗ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯑꯃꯨꯛ ꯍꯣꯡꯍꯟꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯒꯅꯨ꯫ ꯑꯩꯗꯤ ꯈꯣꯡꯐꯝ ꯑꯁꯦ ꯆꯦꯠꯅ ꯂꯦꯞꯈ꯭ꯔꯦ꯫ ꯏꯃꯥꯕꯣꯛ, ꯅꯈꯣꯏ ꯁꯥꯎꯕꯤꯒꯅꯨ꯫ ꯑꯩ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩꯅ꯫ ꯃꯍꯥꯛꯀꯤ ꯑꯅꯝ ꯀꯟꯕꯤ ꯍꯥꯏꯈꯤꯕꯗ ꯍꯣꯡꯗꯕꯤꯁꯤꯃꯗꯤꯕꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯍꯟꯗ꯭ꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯗꯧꯔꯤꯗ꯫ ꯏꯕꯦꯂꯩꯅ, ꯏꯕꯦꯝꯃ, ꯃꯍꯥꯛꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯃꯍꯥꯛ ꯑꯁꯦ ꯅꯤꯉꯣꯜꯅꯤꯅꯦ, ꯅꯤꯉꯣꯜ꯫ ꯅꯤꯉꯣꯜꯒꯤ ꯃꯄꯥꯝꯗ ꯁꯤꯌꯨ ꯍꯥꯏꯅ ꯇꯝꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕ ꯋꯥꯕꯨ ꯃꯥꯅ ꯏꯟꯗꯕ ꯌꯥꯕ꯭ꯔꯥ? ꯑꯐꯕ ꯇꯟꯖꯥ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦ꯫ ꯄꯤꯁꯛ ꯄꯤꯛꯅ ꯋꯥꯅ ꯍꯧꯖꯔꯛꯂꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯃꯨꯛ ꯂꯩꯖꯔꯁꯅꯨ꯫ ꯏꯆꯦ ꯈꯣꯏꯅꯁꯨ ꯈꯔ ꯀꯟꯅ ꯍꯥꯏꯕꯤꯌꯨ꯫ ꯅꯨꯄꯥ ꯃꯌꯨꯝꯅꯗꯤ ꯄꯥꯝꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯂꯁꯦ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯃꯈꯣꯏ ꯃꯁꯦ ꯍꯥꯟꯅꯁꯨ ꯃꯁꯛ ꯈꯪꯅꯩ ꯍꯥꯏꯔꯤ꯫ ꯁꯅꯥꯔꯦꯝꯕꯤꯁꯦ ꯑꯉꯥꯡ ꯃꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯕꯨꯗꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯒ ꯃꯧꯄꯥ ꯅꯨꯄꯥꯁꯤꯒꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯕꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯁꯛꯇꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯥꯌꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯀꯜꯂꯕ ꯂꯪꯂꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗ ꯌꯦꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯆꯠꯅꯕꯤ ꯑꯁꯤꯗ ꯌꯥꯎꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯅꯦꯅꯁꯨ ꯀꯟꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯥ? ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯏꯍꯧ ꯑꯁꯤꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯤꯜꯂꯛꯂꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯔꯕꯤ ꯁꯅꯥꯔꯦꯝꯕꯤꯕꯨ ꯂꯣꯏꯅ ꯅꯨꯡꯁꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕ ꯂꯣꯏꯅ ꯄꯥꯝꯅꯩ꯫ ꯍꯟꯗꯛꯀꯤ ꯂꯨꯍꯣꯡꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤ꯫ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯅꯤꯜꯂꯛꯂꯤꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯁꯅꯥꯔꯦꯝꯕꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯕꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯍꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯡꯅ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯃꯋꯣꯟ ꯈꯜꯂꯤ꯫ ꯏꯃꯥꯕꯣꯛꯅꯁꯨ, ꯏꯗꯣꯝꯆꯥꯅꯁꯨ, ꯏꯅꯦꯅꯁꯨ, ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅꯁꯨ ꯍꯟꯗꯛꯀꯤ ꯂꯨꯍꯣꯡꯕꯁꯤꯗ ꯀꯟꯅ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯔꯤ꯫ ꯑꯩ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯟꯅ ꯇꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯗ꯭ꯔꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯑꯃꯗꯤ ꯏꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯑꯩꯅ ꯀꯔꯝꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯑꯩꯅ ꯆꯠꯈ꯭ꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯃꯆꯦ ꯑꯩꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯕꯨ ꯅꯥꯌꯣꯛꯂꯛꯄꯅꯤ꯫ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯁꯨꯕ ꯅꯣꯝꯕ ꯍꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯍꯧꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯗꯨꯃꯛ ꯀꯠꯊꯣꯛꯆꯔꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯅꯣꯡꯗꯣꯟꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯩ꯫ ꯑꯩꯒꯤ ꯇꯧꯕꯨ ꯎꯔꯤꯕ ꯍꯦ ꯊꯥꯖ, ꯑꯩꯅ ꯂꯦꯞꯀꯗꯕ ꯈꯣꯡꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯇꯁꯦꯡꯅ ꯐꯨꯡꯕꯪꯅꯔꯤ꯫ ꯄꯤꯗꯣꯜꯂꯕ ꯊꯋꯥꯏ ꯑꯁꯤꯒꯤ ꯇꯨꯡꯖꯅꯐꯝꯕꯨ ꯊꯤꯒꯗ꯭ꯔꯥ? ꯅꯣꯡꯗꯝ ꯊꯤꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇꯕꯨ ꯍꯤꯡꯒꯗ꯭ꯔꯥ? ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯗꯥꯔꯤ ꯑꯗꯨꯗ ꯇꯞꯅ ꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯆꯦꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫
ꯁꯅꯔꯦꯝꯕꯤꯅ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯕꯣ? ꯏꯆꯦ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯊꯣꯛꯂꯛꯄꯅꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯥꯏꯌꯨ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯍꯥꯟꯅ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯄꯤꯌꯨ꯫ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯏꯆꯦꯅ ꯅꯅꯥꯎ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯕꯤꯔꯣꯏ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯅꯥꯎ ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯗꯨꯝꯅ ꯃꯇꯨꯡꯗ ꯍꯥꯏꯒꯅꯨ꯫ ꯁꯦ, ꯏꯆꯦ ꯋꯥꯁꯛꯂꯦ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣ, ꯑꯩ ꯂꯣꯏꯅ ꯌꯥꯒꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯈꯣꯜ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯅꯪ ꯂꯨꯍꯣꯡꯈ꯭ꯔꯣꯕ? ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯏꯆꯦꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯀꯅꯥꯅ ꯊꯕꯛ ꯁꯨꯒꯅꯤ? ꯀꯅꯥꯅ ꯁꯦꯟ ꯇꯥꯟꯒꯅꯤ? ꯏꯆꯦ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯏꯆꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯈꯤꯅꯤ꯫ ꯅꯤꯉꯣꯜꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯈꯣꯏꯔꯤ ꯅꯧꯐꯝ ꯇꯥꯐꯝꯗ ꯄꯣꯠꯂꯣꯏ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯕ꯭ꯔꯥ? ꯏꯆꯦ, ꯅꯪ ꯅꯨꯄꯤꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪ ꯌꯥꯕꯤꯌꯨ꯫ ꯏꯄꯥ ꯅꯨꯄꯥ ꯑꯃꯗꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯕꯤꯅꯨ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯄꯥꯡꯒꯜ ꯆꯥꯎꯔꯦ꯫ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ꯫ ꯅꯆꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯏꯆꯦꯅ ꯍꯣꯠꯅꯕ ꯑꯁꯤꯗ ꯅꯅꯤꯡ ꯀꯔꯤ ꯊꯨꯡꯗ꯭ꯔꯗꯨꯅ ꯏꯆꯦꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯪꯅ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯕꯅꯣ? ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯗꯨꯅ ꯏꯆꯦꯕꯨ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯖꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯍꯧꯅꯁꯥ ꯄꯥꯃꯨꯡ ꯃꯒꯥꯏ ꯇꯝꯅ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯃꯁꯤꯕꯨ ꯌꯥꯗꯕ꯭ꯔꯥ ꯏꯆꯦ? ꯂꯥꯡꯂꯦꯟ, ꯃꯈꯣꯏꯁꯤꯡꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯨꯍꯣꯡꯂꯣ ꯍꯥꯏꯅ ꯍꯥꯏꯕꯅ ꯑꯃꯅꯤ꯫ ꯅꯪꯅꯗꯤ ꯅꯆꯦ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯁꯦ ꯈꯛ ꯍꯥꯏꯒꯅꯨ꯫ ꯅꯪ ꯑꯃꯗꯤ ꯅꯧꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯄ ꯑꯩ ꯉꯝꯂꯣꯏꯌꯦ꯫ ꯅꯛꯅꯔꯤꯉꯩ ꯅꯨꯡꯁꯤꯕ, ꯂꯥꯞꯅꯈ꯭ꯔꯒ ꯀꯥꯎꯕ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯏꯆꯦ, ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ꯫ ꯇꯞꯅ ꯇꯞꯅ ꯀꯥꯎꯖꯈꯤꯁꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯗꯤ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯟꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯔꯦꯝꯕꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯣꯜꯂꯛꯂꯦ꯫ ꯃꯤꯌꯥꯝꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯃꯆꯤꯟꯃꯛꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯔꯦ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯍꯔꯥꯎꯅꯩ꯫ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯀꯌꯥ ꯃꯗꯣꯝ ꯀꯞꯆꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯦꯊꯕꯤꯅ ꯃꯐꯤ ꯅꯥꯟꯅ ꯀꯕꯣꯛꯂꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯐꯝꯊꯃꯤꯟꯅꯩ꯫ ꯀꯦꯊꯕꯤꯅ, ꯁꯦ, ꯑꯄꯣꯛꯂꯣꯟ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯦꯡꯂꯨꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯂꯨꯍꯣꯡꯕꯁꯦ ꯐꯥꯏꯔꯦꯟ ꯊꯥꯗ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯅ ꯋꯥꯛꯆꯤꯡ ꯊꯥ, ꯑꯗꯨꯗꯤ ꯀꯨꯏꯗ꯭ꯔꯦꯅꯦ꯫ ꯀꯨꯏꯗꯕ ꯍꯥꯏꯕꯕꯨ ꯃꯊꯪ ꯊꯥ ꯑꯁꯤꯗꯅꯤ꯫ ꯇꯖꯣꯞ ꯍꯣꯡꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯅꯈꯣꯏꯔꯣꯝꯗ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯒꯅꯤ꯫ ꯉꯥꯏꯈꯣꯗ, ꯅꯈꯣꯏꯅꯗꯤ ꯅꯨꯡꯁꯤꯕꯒꯤ ꯄꯪꯍꯥꯏꯇ ꯍꯥꯏꯔꯤꯕ, ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤꯅꯗꯤ ꯑꯎꯟ ꯄꯣꯠꯂꯝ ꯌꯥꯝꯗꯅꯕ ꯀꯟꯅ ꯍꯥꯏꯔꯤ꯫ ꯈꯔꯇꯪ ꯄꯨꯒꯦ ꯍꯥꯏꯔꯤ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣই ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯑꯩꯅ ꯀꯔꯤꯅꯣꯃꯁꯨ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯤꯛ ꯑꯃꯒ ꯈꯨꯗꯣꯞ ꯑꯃꯒ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯦ, ꯂꯤꯛ ꯉꯥꯉꯣꯏ ꯄꯔꯦꯡꯁꯤꯃꯒ 94 ꯈꯨꯗꯣꯞꯁꯤꯃꯒ ꯅꯪꯅꯃꯨꯛꯇ ꯈꯔ ꯄꯤꯌꯨ꯫ ꯏꯅꯝꯃꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯐꯅꯗꯤ ꯌꯥꯝꯂꯦ꯫ ꯏꯆꯥꯗꯣ ꯁꯣꯏꯗꯅ ꯏꯀꯥꯏꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯐꯥꯏꯔꯦꯟꯊꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯐꯥꯏꯔꯦꯟꯊꯥꯒꯤ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯁꯅꯔꯦꯝꯕꯤꯒꯤ ꯆꯣꯏꯔ ꯁꯥꯏꯅꯣꯟ ꯑꯗꯨꯕꯨꯁꯨ ꯍꯥꯏꯒꯠꯈꯤꯒꯗꯧꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯤ ꯇꯤꯟꯕ ꯂꯦꯞꯇꯦ꯫ ꯑꯃꯃꯨꯛ ꯂꯥꯛꯏ, ꯑꯃꯃꯨꯛ ꯆꯠꯈꯤ, ꯑꯃꯃꯨꯛ ꯂꯥꯛꯏ, ꯑꯃꯃꯨꯛ ꯆꯠꯈꯤ꯫ ꯀꯅꯥ ꯑꯃꯅ ꯂꯨꯍꯣꯡꯕꯒꯤ ꯄꯣꯄꯥꯡ ꯄꯤꯕ ꯂꯥꯛꯏ, ꯀꯅꯥ ꯑꯃꯅ ꯂꯨꯍꯣꯡꯕꯒꯤ ꯑꯎꯟꯄꯣꯠ ꯌꯦꯡꯕ ꯂꯥꯛꯅꯔꯤ꯫ ꯅꯨꯄꯤ ꯈꯔꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯍꯣꯏꯗ, ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯄꯨꯟꯁꯤ ꯑꯁꯦ ꯋꯥꯃꯟꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯖꯔꯁꯅꯨ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯅꯤꯅ ꯑꯎꯟꯄꯣꯠ ꯀꯥꯏꯁꯦ ꯐꯅ ꯌꯥꯝꯂꯦ꯫ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯤꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ
ꯄꯪꯄꯥꯡꯗ ꯄꯥꯡꯅꯩ ꯐꯅ ꯌꯥꯝ ꯂꯩ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯗꯣꯝꯆꯥ ꯊꯥꯕꯜꯂꯩꯁꯨ ꯂꯥꯛꯏ ꯁꯅꯔꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯏꯗꯣꯝꯆꯥꯅꯁꯨ ꯅꯪꯒꯤꯗꯃꯛ ꯂꯤꯛ ꯑꯃ ꯁꯥꯕꯅꯤ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯁꯦꯟꯒꯦ ꯍꯥꯏꯗꯨꯅ ꯁꯥꯕꯅꯤ, ꯁꯦ ꯐꯖꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯔꯛꯄ ꯀꯤꯌꯥꯡ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯗꯨꯕꯨ ꯎꯠꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯁꯅꯔꯦꯝꯕꯤꯅ ꯏꯗꯣꯝꯆꯥ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯃꯃꯜ ꯇꯥꯡꯕꯁꯤꯕꯨ ꯁꯥꯕꯤꯔꯤꯕꯅꯣ? ꯏꯆꯥꯒꯤꯗꯤ ꯁꯥꯗꯕ ꯌꯥꯕ꯭ꯔꯗꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ? ꯀꯔꯤꯁꯨ ꯋꯥꯠꯇ꯭ꯔꯦꯗ, ꯌꯥꯔꯅꯤ꯫ ꯃꯤ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯐꯖꯅ ꯀꯧ ꯉꯥꯡꯅꯧꯀꯣ ꯅꯪ꯫ ꯊꯥꯕꯜꯂꯩ ꯆꯠꯈ꯭ꯔꯦ, ꯑꯌꯤꯡꯕꯤ ꯑꯃꯨꯛ ꯂꯥꯛꯏ꯫ ꯁꯅꯔꯦꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯧꯖꯩ꯫ ꯏꯆꯦ ꯂꯥꯛꯏꯕ꯭ꯔꯥ? ꯂꯥꯛꯏꯅꯦ, ꯅꯪꯒꯤ ꯄꯄꯥꯡ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯐꯅꯦꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯤ꯫ ꯈꯣꯏ ꯍꯛꯄ ꯐꯅꯦꯛꯅꯤ, ꯃꯆꯨ ꯑꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ, ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯅ ꯏꯆꯦ ꯑꯃꯃꯨꯛ ꯁꯤꯟꯒꯦ꯫ ꯄꯥꯝꯂꯦꯗ ꯏꯆꯦ, ꯌꯥꯝ ꯐꯖꯔꯦ꯫ ꯃꯃꯜꯀ ꯌꯥꯝꯕꯗꯤ ꯅꯠꯇꯦꯀꯣ, ꯏꯆꯦꯅ ꯁꯦꯜ ꯈꯔ ꯀꯣꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯅꯥꯎꯒꯤ ꯃꯁꯛ ꯊꯣꯛꯄ ꯄꯣꯠꯁꯛ ꯑꯃ ꯍꯥꯞꯂꯝꯒꯗꯕꯅꯤ꯫ ꯏꯆꯦ ꯃꯗꯨꯒꯤꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ, ꯏꯆꯦ ꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯃꯤ ꯆꯤꯜꯂꯤ꯫ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯀꯣꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯤꯌꯥꯝꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯣꯏꯕꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯊꯣꯏꯕꯅ ꯏꯆꯦꯇꯣꯟ, ꯏꯆꯦꯍꯜꯁꯦ ꯍꯌꯦꯡꯗꯤ ꯂꯨꯍꯣꯡꯈ꯭ꯔꯒꯅꯤꯀꯣ, ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯒꯅꯤꯀꯣ꯫ ꯊꯣꯏꯕ, ꯏꯆꯦꯅ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯀꯔꯝꯅ ꯂꯩꯍꯧꯅꯤ? ꯏꯆꯦꯍꯟ ꯌꯥꯎꯗꯅ ꯅꯪꯗꯤ ꯆꯥꯛꯁꯨ ꯆꯥꯗꯕꯅꯤ, ꯅꯪ ꯀꯅꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯍꯧꯒꯅꯤ? ꯏꯆꯦ, ꯑꯩ ꯏꯆꯦꯍꯜꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯃꯍꯥꯛ ꯆꯠꯈ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤ, ꯃꯍꯥꯛꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯆꯥꯕ ꯐꯪꯉꯔꯣꯏꯀꯣ꯫ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯕꯗꯤ ꯅꯠꯇꯦꯗꯣ, ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯦ ꯐꯥꯖꯤꯟꯕ ꯇꯥꯏ꯫ ꯏꯆꯦꯒꯤ ꯃꯃꯥꯡꯗ ꯅꯪ ꯀꯞꯄ ꯌꯥꯗꯦꯀꯣ, ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯞꯄ ꯎꯔꯗꯤ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯛꯑꯣꯏ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯀꯞꯄꯣꯏꯒꯦ꯫ ꯃꯇꯨꯡꯗꯒꯤ ꯁꯅꯔꯦꯝꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯒꯤ ꯂꯥꯡꯂꯦꯟ, ꯏꯆꯦꯒꯤ ꯊꯣꯏꯕ, ꯏꯆꯦꯒꯤ ꯃꯤꯠꯃꯥꯡꯗ ꯀꯔꯤꯒꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯕꯨ ꯂꯣꯠꯁꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯑꯩ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯦꯅꯤ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯣꯏꯕ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯝꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯆꯩ, ꯑꯗꯨꯒ ꯍꯧꯒꯠꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ? ꯅꯈꯣꯏ ꯑꯅꯤ ꯎꯗꯦ ꯍꯥꯏꯗꯨꯅ ꯏꯆꯦꯅ ꯊꯤꯔꯛꯄꯅꯤ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯦꯅꯈꯥꯁꯤꯗ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯏꯆꯦ, ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯦ ꯂꯣꯏꯈ꯭ꯔꯒꯅꯤꯀꯣ, ꯑꯍꯤꯡ ꯑꯁꯤꯅ ꯂꯣꯏꯈ꯭ꯔꯕ ꯇꯨꯡ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯑꯃꯨꯛ ꯌꯧꯔꯛꯑꯅꯤ꯫ ꯍꯌꯦꯡꯗꯤ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯆꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯏꯆꯦꯝꯒꯤ ꯂꯥꯡꯂꯦꯟ, ꯏꯆꯦꯕꯨ ꯀꯔꯤ ꯑꯣꯏꯔꯦꯁꯤꯒꯦ? ꯏꯆꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯈꯣꯡ ꯊꯥꯡꯕ ꯉꯝꯒꯅꯤ ꯅꯤꯡꯗ꯭ꯔꯦ꯫ ꯊꯣꯏꯕꯅ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯅꯧꯄꯥ ꯑꯩꯅꯗꯤ ꯀꯔꯤꯁꯨ ꯍꯥꯞꯄ ꯉꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯏꯆꯦ ꯅꯧꯄꯥ ꯑꯩꯅ ꯁꯦꯟ ꯊꯣꯛꯂꯕ ꯀꯥꯟ ꯏꯆꯦꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇꯗꯤ ꯂꯩꯍꯜꯂꯣꯏ꯫ ꯊꯣꯏꯕ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯆꯦ ꯑꯩꯅ ꯇꯣꯏꯅ ꯌꯦꯡꯁꯤꯟꯒꯅꯤ, ꯅꯪ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯂꯥꯡꯂꯦꯟꯅ ꯉꯁꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯃꯥꯗꯨ ꯃꯇꯪꯒ ꯂꯩꯖꯔꯝꯂꯕꯗꯤ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯏꯆꯦꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯒꯗꯧꯔꯦ, ꯃꯐꯝ ꯑꯁꯤꯅ ꯃꯄꯥꯝ ꯂꯝꯗꯝ ꯑꯣꯏꯍꯧꯒꯗꯧꯔꯦ꯫ ꯂꯥꯡꯂꯦꯟ, ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯤꯁꯛ ꯄꯤꯛꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯕꯅꯤ, ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯆꯦꯅ ꯋꯥꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯏꯄꯥꯒꯤ ꯊꯃꯣꯏꯅ ꯋꯥꯔꯧꯒꯗꯕ ꯊꯕꯛ ꯈꯛ ꯇꯧꯕ ꯌꯥꯗꯦꯀꯣ ꯅꯈꯣꯏ ꯑꯅꯤ꯫ ꯏꯃꯨꯡꯗꯒꯤ ꯀꯕꯣꯛ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏ꯫
Nakhoi nachinanaw ahumdi ina kasida wari sadun leiraboi matam ase phana thengi law tumnaba tawrasi hayengdi luhongmani ni thabaksu yamna yami mache manaw ahumdu imungda changkhirami mathangi namitni ayuki matam adudagi hauna luhongphamda mi tinba hauri ngasi haiba numit asina Sanarimbi luhongba numitni ayuki matam asidana kundo paring lengadawri Sanarimbi mapi phiron phajana sesilli madugi tungda mapanda thoktuna thariba kaunagi phak aduda phamthari kundo paring lengnaba thorang tawri korong nong aphaba chechet thaban achangba sabi sanau anigi nungsi waithong nongleni ayugi tarang likla singel laika phanna satpi angauba kundo mahakpu hekcha kauna khuda thakta pham charai ahan se chaja nakta khoinau ita ani tatnau langi langlada kabo yetum api sakna langkhan chana lairang ling kundo lairang lingjari pamu magi lengmani ningongi thaudon mami khusana numidangwai matamgi lengba khaurang lairang paringni asumna kundo paring lengba loikhre pungja khara amasu haujingkhre ayuki cha khara chanaba mayamna koirang langi chak chalu khara thidoktuna makhoi sing adu chak chanaba thaurangni pukham apakpa amada machimana ahumdo chak puna chaminari thoibana machi Sanarimbibo yenduna hai ichehal se ai yaka thoe chak inbiro asi haiduna maya adubo launa kathoi Sanarimbi maupa nupa adugi matau aduda mikepi adubo phajin mangamda maithong tamna sintharai adungai maupa nupana angang oiringai mahakna chak inbikhiba adugi mawong matau adumakni thoibana biroina hai ichena inbiba jakhomse ngasina aroibu oireko sidagidi chaba phangaroi iche ngasidi pena chajahoge se kharaga inbirakho ngasi nache ani inbiriba chak sakhom asina ipagi panganbu hapa oiresana mikha thana hingdaba punsi ama oinaba honabagi thauna hapani khaluko langlena amuk hairei Fiji-da jena kiduna thamba thawai anise mafam asida adumak leihauba tariko iche aiba phabi oiduna layuko ichemgi langle nache aigi thamoi ase pungamdre nakhoi anibu mikup ama udabada lengamdaba aigi thamoini aibu karamna lelasige masi oira male ningongi punsi haibase iche thoinasu khanjiminuda aikhoi siki nakhibasu nathabasibo ibe laina chakse hana khara sathokse ngayak leiradi luhongba haunaba sem saba haurase haina haineraklani majin maupa du chak chaminari asumna chak chaba sulori pungja khara amasa haujingkhre thoibasu mapanda tawba yaba thabak tawri imongdana ningonka aduda Sanarimbi luhongbagi phizon setnaba kanna thaurang tawri tiliba miyam adusu irang langnai amamam anini laknabada luhongpham adu mina pikcholi luhongbagi isai sakba hawalkhre Sanarimbi su machum tana keri hanadagi ingna lemna phajabi maithongni phajaduna leiraba maithong aduda amukka ake amogi potlamna taisin yaksim adudadi laigi macha mankhre ngasigi numit asida Sanarimbi phajaba asidi asaiba miyoi amana phauba saithaba ngamgani ningdri mahi langnai thaba leisu kiri langlesu kharadi kejai adubu machina mayum thalotuna chakhargani haiba wakal asita khankibana mahaki thamoi adu taniki Sanarimbi muga puri ama machuni yening thagi asangba yeningi machu oiba pamum kakpi ama litli khoi akoi bi lonbi phige phane mayek naiba ama phajana setli phina namthang khutat luhong phizan amana induna semli koktana kajenglei ama uple aduga ureksek ama theli ngaksamdana Sanarimbi pare amadi marei pare ngasiri khusadana Lairen makoi amadi khoi mahumgi khudop siri asumna
masa pumba kiba pumloi lori. Tiliba miyam aduna Sanarenbibu fazai fazai haina hainari tasengnasu fazaba haibadu oiri. Asumna borsu lakle wangambasu luhongbagi phizon aduna masada thonkhibada lumlum launa nupada nupa malare. Angauba machugi phaizo mapan chandaba puri angauba pumyat. Inapi marak taiba salagi koye achauba yetna namba asina chingba phizon sing asi setchari haujiti Sanarenbigi thongan mapada thunglari. Chelo nungsang pubi nupina mangda thari aduga apok asaki phiru lamlagi phiru athen pat yauba lukmai usinga yauba phiru asina chingba pubi nupina paring sana luhongphamda sangsinba haukhri. Luhonggadoriba borso thongan aduda lamjangda lapu chungo yungduna kabok chaiduna okli. Masigi tungda luhongpham mathaubung adutamna makhong thangna sangsilakli. Mafam asida maya okpa tauri masigi matungda bor adubu senariba nupa aduna bor adubu senaduna sonapung adugi nongpo jingkhairomdagi khurumle aduga mamang sangoigi awang thangba ka aduda mamai sonapung lomda onsinduna phamlari. Thajana phachangsilaktuna Sanarenbigi manakong maya aduda napsin asumna chiron tawi. Itaibema ngasigi bor asigi khupajasibu karino ngasigi luhongbase pura kumai amani ko horen asumangda borbu yengadra kainabu yengadra khanglaroi tawribase. Thabal leisu mafi maron nana setsili Sanarenbigi mabukningna mama yaude haibagi nungaitaba adubu phawondanaba makhoina kanna hotnari adubu Sanarenbigi mabukning adu nungsijai mahakna khalli. Ngasigi mikup asida aigi madutang yaujaramlabadi machagi thamoi asina kayada penjaramgani. Ima nangbu lakpra nangbu laiba udiye nachagi iphamda yaiphamangon pibiraroba. Luhongbagi phizon sepadi pumloi loire. Ima nangbu ngairiye. Asumna Sanarenbigi luhongba numit asida mipum khudingmakki thamoida nungsiba haibadumadi loina phaunarami. Wangambasu sonapung mayaida luhong phanda phamduna laikhri. Mikup kharagi matungdadi Sanarenbisu sonapungna thorakli. Miyamna mahakna tholakpa adubu mamit kuptaba makhai yengne. Mahakpu senabi nupi aduna sonapung mayai aduda mahakpu luchingi. Asumna tarurak koreba matungda tarirak suba kukoida mahakna makhutmangda lengjakhiba kundo paring lairang ani adubu pamuba magi ngaksamda hualami. Masina takli luhongma numit asidagi thawai hakchang amata oire haiba wakhanda hukpani haiduna. Nupa aduna su kundo paring ama nupi aduda hukli. Asumna thawai hakchang anina amata oire haina khankraba matungda makhoi anigi phigi phiji ani adubu kisinarami. Masigi matungda nupina mang thaduna imungda punna changminarami. Yumgi Lainingthau Sanamahi amadi Leimarei Imasidabibu khurumjarami yaifa thaujani jarami. Kethabi amadi Sanarenbigi mama saklabi kabok leina machanupi amadi machanupa anida hairu walali. Sanarenbina wangambada athum ahau kangsubi lali. Wangambanasu amu Sanarenbida lali asumna yamna nungsinana chaminarami. Ngasai phijida kisingkhiba adubu amu kisi thokli madugi tungda wangamba mapana thokri mayum tamna amu khongsankri. Imung adudani kabok leina Sanarenbibu yengduna hai. Sanarenbi ngasidagi nang yumnak sagai olabani nakok phawa chiktana nungaina leiba oyuko. Imabo khoisu nangi nakta toina lakanida. Asi haduna kapchai Sanarenbisu wade ngangda miludagi pirang singthaduna kapchai ibeleina amu hairaki. Imausidi kappa hongnadi ngasi ase nangi yana nungaiba numit amani kaphaidise kapkanu. Thabalaina Idomchagi Sanarenbi yumnak sagai onkrabatu napamlamnam asibudi khakkagonuko. Maraibak thirabi nanang nupi amadi naupa nupa sibu nangbu hanna inglakhoko. Langlena kaptuna haijay.
Iche, chatloko. Laibak thirabi nanaw amadi ipabudi khakawbigano. Ichegi marum thopna hingjaramba punsini. Ngasidi marum langlamba upalase. Yumnak sagai onkre. Adubu thamoyda leiriba ichegi nungsibagi hulasidi khak manghanjaroi. Yaifaba haibado oyuko iche. Ibe leina. Sese kaptuna leigedaba matam nati. Thengkini se. Ayeng bisu imungna changlai aduga hai. Mapanda mi ngaiduna lehorene. Sanarembibu amuk yengduna. Sanarembi ngasidagidi nang aisu tamnaraniko. Kalengi saraba nungsa marak aduda. Nang ay thabak suminakibado amuk handa phangaroiko. Yum aduda nungaini leiba oyuko. Ichena thaujan pirabani. Kabok leina. Sese thoknaba tausi. Mapandasu ahal laman khurumgadaba watli. Asomna haiduna makhoina sanarembibu mapanda puthorakli. Sanarembi makhong adu thaningda thorakli. Layoi khraba mama mapa anigi lei hukla saktam aduda khurumjari. Leiramliba ahal lamansing aduda amuk khurumli. Aroibada maupa nupa na leptuna leiribadubu uri. Sanarembina maupa nupa adubu aduki matik nungsijay. Thoibanasu machibu yamna nungsijay. Machigi aroiba khongthang adubu ubada mahak kapi. Machibu yengduna hairaki. Iche hal chatloko. Panthau sangai asiba thadoktuna mallaba yum masigi nungsiraba wari kaya adubudi khakkawi khinuko. Asi haiduna makuk khubak adu tingthorai. Makuk khubak adugi manungda senyek chapi ama yauri. Mahakna hairaki. Aina angang oringaida aina ningai tawbada ichena ngamuk layu haiduna pikiba sel adune. Ichena ihan hana pikiba sel adubu aina ngasisu lengdana thamlakpani. Adubu ngasidi ichegi mafamda amuk sinarage. Naupana pangal mapung phana charudabana ichegi karisu tambadi ngamjadre. Naupa aina ngasi amuk piriba sel asina ichegi nafamda lengdana thambiyo. Maduna ichena nungdam thiraba iche amadi aibu ningsingli haina khanjarage. Mitludagi singtharakliba pirang aduga loinana senyek chapi adubu lawi. Sanarembina kapna hairaki. Ichemgi thoiba nang leho koko. Nache aina chakrabasu nache langli leriba sidi. Nache na haiba wada nang indaba tawganuko. Nache na haiba iluko naha. Iche toina lakaniye. Nakhoibu toina yengsinganiye. Asumna Majui maupa anibu setna mahak chatpa tari. Makhong thangnun thorakli. Sanarembi thongana leiriba dolai aduda laibak katuna kakhatli. Dolai thakta mahak tongkhatkri. Ningthina mahak phamkri nungsiraba mayum adubu mapam lamdam oihori. Mapam lamdam adubu hanna yinglamda kapna mahak pamuba mahakki mayum tamna chatkirami.